Hello, I give Boboy na may rakpam. Nahanam po mas Esorgi wapaw innabagidamak lakpiba ang sige damal kathagatari. Ayaki prathna di nahak na takdir ba wapaw ang sige mapal na Esorgi hinanung siba amasung mahakki mi aduga mahakki singlup hinanung siba sini. Diba ayak na nahaki na pamda nolukchoning ba dudi nahak na takdir ba wapaw asina. Nahak na nahaki singlup ta pipam thok pa nahaki commitment amasung nahaki singlup ki luching ba singi makapon pam thok pa adugi mahuti silhandigan. Adu ba wapaw sige mapal na. Naging lupa hinanung siba, naging luching mo singbu hinanung siba, adu kwai maru oina, Esorgi matik mangagidamak hingba punsi da chakot pa adu, ayaki prathana ni. Ibang Mahakki wapaw, taminas. Bible yabusil now sing na Mark chapter 4 verses 21 to 25. Mark pandumari pada kun mathoy de gina kun ga mga. Adom ni sa gi Bible de yeng biu dugai hag na nang emotion na pasar ke. Sorry waina sumnai. Adu mahang na makhoi da hai ke. How may do tumong makada natraga pamung makada tamna purakpura madu tamoi makong na tamna natra maram di phongdok loidaba arot pa karsulate aduga mangam da phongdok loidaba athupa da thamba amata leite kanagumna ta na nakong palabadi mahang na tasan adugi mahang makoi da haike nakoi na tabado cheksillu nakoi na all riba chang adumak na nakoi bisu on gani tariba nakoi da hen na pibi gani maramdi araiba mahak adu da hen na pibi gani adubu leitaba mahak adu dagi mahakki araiba phawba lothokani hibai sor ekoi da tan na bidam kana kong pinabiu amasung losunjana na bidam thamoi pinabiu Naki wahai si gimapal na Khristada na kuy tambining basing du mayek singhan biu. Thawai sing bai kuy amam ginung na tabak subiu. Ay kuy thamoy pumba amasung thawai pumba panggal pumba yaw na naki wahai si tazan na bagidamak tamateng pang biu. Iba ay kuy da Kristo biu. Adu ay kuy asol masing amasung pap sing biu du nahan biu bai kuy asol masing amasung pap sing adu gi pungning hong na ba panggal pinabiu adu ga pungning hong ning bagi apam su pinabiu. Adu nga sige numita nahakki wahai bu changkhona taduna madugi mapal na hingbagi maru oiba amasung mathau taba adu ibong nahakki wahai sige mapal na akoy amam da yam na mek singhan biu. Adugi mapal ay kuy magbu Kristo saktam non thokpi adug lakadriba matik mangal aduda athupa khuding mak sing du phongdokpi banami aduda Kristo glonana matik mangal da harau zuba sing oizana bidamakta ay kuy mateng pangbiu Jisu Khristada gi mingni jerbani amen ay kuy Mark apa wapaw Mark adu kuy matang matang na puduna ay kuy hojik nainiriba si ningthou leibaki pandam haina khangnaba pandam sing adudane Mark pandu mari pada kun ga mathoi dagina kun ga manga asi Jisu Khristada magi sebok singda tambiba ningthou leibaki pandam mari adugi marakta anisu so karigidamak tuno asigi mari ese maruina Mark pandu mari gi pada amadagina Kuntraga mari phawba se Jisu Khristada siznaiba pandam mari ase karigidamak no ningthou leibaki pandam gobagi maramdi sam nai bo batai haiba pandam mari ase gi mapal na Esorgi ningthou leibak asi karam haina chakot pagi amasung karam haina tawbagi haina hai utle adu haiba pandam mari ase gi mapal na ningsing bar Jisu Khristada magi sebok sing mai manakta lak matamda karigumba ihan hanba maru hunbagi pandam aduda Jisu Khristada hai khibadu nakoi asi khangnaba oiba targadi asi gi maru hunbagi pandam je bhap ta da oiba targadi adu krai dana khoina ukhibadu verse 13 da mana makhoi da hai ki pandam asi na khoina khangdabra
adu orabadi karamna nakhoi na pandam punma ga khangani haiba gi arthadi haiba ahan ba maru hun bagi pandam adu gi mapalna Jisu Khristada matang har ka pandam ahum ningthou leibak gi pandam ahum ase gyan ta halakaduri karamba moongda Jisu Khristada gi ningthou leibak ase karin Esorgi ningthou leibak ase karino karamaina chakot kani adu Esorgi ningthou leibak ase gi maru oiba pandam adu karino. Now, in chapter 4, verse 1 to 34, we see the parables of the kingdom. Why parables of the kingdom? Because this parable shows about the progressive, how God's kingdom progresses through and in time. And also it will make us understand what is God's kingdom, how does it grow, and what is its purpose. Adu aikoi mamangi nomaisingda mamangi mamang de sor khurma public curfew lebidna maram oraga adu mamang de ihana na yengkiba pandam adu maru hunbagi pandam adu adu harba maru hunbagi pandam adu aikoi umina khiba adu karam haina Esorgi ningthou leibak aduna taibang panba asida mioi bagi puwari da amasung taibang panba asida Esorgi ningthou leibak adu karam haina lakibagi haina habida karam haina lakhi Jisu Khristada mapala Ariba wallet naba matamdagi wasak piraba Messiah, Masiha, amasung kandiba ningthou Khristada mapalna. Mahakna oiriba adugi mapalna. Esorgi ningthou leibak adu mahakna lakpagluna na taibang pan basid lakpa hower. Adu na ikon Jisu Khristada yana na mark manu amapada tara mga baptism hek tobo loibaga maki yana han wapau do karino. Serga ningthou leibak Esorgi ningthou leibak do nakle apaba wapau the pung hong in the tazer, right? Apabo Esorgi ningthou leibak nakle han hayo lakli hain haibagi wakal undu nate adu thengba yabagi mong na hayo. Meaning the kingdom of God is near, it is here, right here. Maramdi ningthou adu krano ariba walet nabagi matam Esorgi ningthou leibak adu palangani haiba ningthou adu Kristane adu haiba Krist adu taibang pamda lakpa matamda adu maki baptism adu gi mapalna Esorgi ningthou leibak adu Kristana lakpagluna na lakre adu Kristana lauthokpa matamda haiba ningthou leibak adu sangakre adu haiba maki ningthou leibak adu taibang panba lei minna uba yadaba maongda adu nomanraga natraga nomadi thajaba khoi khudimang na uba yaba maongda haiba ningthou leibak do lakani now haiba du ne khoi uminaba phangse mark madu amadig mathang adum yangakpa matamda adu karmana ningthou leibak adu na Kristagi mapan lakpa gi haina haiba du mana tawkraba angakpa thabak sing mahaki tambiba adu mahaki takpi hiram khudingmak sing adu gi mapan man Jisu Khristada anaba phan ki makong tekpa phan ba butchang ma tam thokpa duga sinagok ta mahana to ki angakpa thaba khudingmak sing amsun tambi ki ba khudingmak sing adu matam khudingmak leiba Christian khudimang adum tawgoda ama natte adubu aribo walam bagi matam da Messiah aduna lakpa matam da taibang pam da thokda ba thodok sing adu asini aduga Messiah adu asigum ogini haiba khudingmak sing adugi Esorgi wa thokpa sing na tambi kraba sing adu mapung pha ba ngonda Kristagi thogaldugi Kristagi uba phang aduga karam haina Esorgi ningthou leibak adu maru oina mioiba gi marakta aduga taibang pan basil changkhibano hoi Kristagi mapan adubu mahaki wahai gi mapan it is through the word of God it is through the word of Christ that the kingdom of God has penetrated into the world taibang pan basida aduga haiba maru hunbagi panam da uba phang maru hunbada maru hul hai maru do ningthou leibak ki paune adu right aduga haiba wahai sing adu munna taraga lausanba sing adu gi mafamda ningthou leibak adu thungani aduga makoi mahai yangani aduga haiba adu da iroloiba da aikoina haiba nongmajing adu da aikoina lotion kiba wahang adu asin ai gi thamoise karama makalgi leihau karama makalgi leibak we ended by asking ourselves this question. What soul describes my heart? Adu ngasi ni asidade asi wahang sidagi aikon yang minar kadu mafam asida sangmin ring mang adu phajan changmin na biyana gidamak asi wahang sidagi ha khause adu haiba wahang ase and personal obi mom ai hak ase Jisu Khristada gi wahida kayam cheksinna wakal to ge ase wahang sidagi hos ai hak ase Jisu gi wahai singda ma ki wahai pa Bible pa matamda wapau ta matamda
ꯑꯗꯨꯒ ꯋꯥꯍꯩ ꯅꯩꯅꯕ ꯃꯇꯝꯗ ꯊꯥꯖꯕꯁꯤꯡꯒ ꯂꯣꯏꯅ ꯃꯇꯝꯗ ꯇꯥꯈ꯭ꯔꯕ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯀꯌꯥꯝ ꯂꯨꯝꯅ ꯑꯃꯁꯨꯡ ꯆꯦꯛꯁꯤꯟꯅ ꯋꯥꯈꯜ ꯇꯧꯕꯒꯦ? How carefully do I pay attention to Jesus' word? How carefully do I pay attention to Jesus' word? ꯑꯁꯤꯒꯤ ꯋꯥꯍꯪꯁꯤꯅ ꯍꯧꯕꯒꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯄ ꯃꯔꯝꯗꯤ ꯊꯥꯖꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏꯒꯤ ꯄꯨꯟꯁꯤꯗ ꯂꯩꯕ ꯆꯥꯎꯈꯠꯄ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯋꯥꯍꯩ ꯇꯥꯕ ꯃꯑꯣꯡ ꯑꯗꯨꯒ ꯌꯥꯝꯅ ꯃꯔꯤ ꯂꯩꯅꯩ. Our maturity in our spiritual life is equivalent to how we closely pay attention to Jesus' word. Jisu Khristage wahayising aduda nang amasung ayang hingba punsisigi mapalna karam haina lawsanmay karam haina tabage kayam cheksinna tabage kayam wakal tawage adu tarkrabasing du karam haina aikogi punsisna haiba inbagi mapalna hingna bahonabage aduga yamna mari leni thawai chakotpa asiga amukona thawai da chakotpa siga Jisu Khristada bena khangbada magi nungsi bena khangbada ma bena nungsibada magi yathang sing gi mapalna punsi hingba masu mabu pethan ma punsi adu hingbaduga Jisu Khristada gi wahi adu karam haina tabagi haina haibaduga ani adu mari adu ki matik naknai aduga hairiba asing asigi numta ekona pamina kraba mark pandu mari gi pada kun ma phaidagina kun ga manga phauba asida hairiba aikona hoje hangkraba wahang adu karamba makhalgi paukhum aikona pigidorino haina haibadu haibadi Jisu Khristada gi wahai sing aikona tariba aikona pariba aikona nainariba Jisu Khristada gi wahai sing asida aikona karamba makhalgi paukhum pigidorino haina haibadunu mayek se hangado je aikona aduna maram morakana ngasi dimita aikona tamina kra dobu wapa khudimak sing ase munna cheksinna itahanjani chanbiduna adungi wakhal sing amasung budhi khudimak sing du ibung ma ki wahai asle thamde atei dana taba adu ma ki wahai sandoklingai matamda ibung ma ki wahai sina haigadoba amasung karam haina tagadoba amasung kristana mahakna ngangthokraba wasing ase ma ki mi sing haina laikraba sing aduna karam haina tahanba pambagi haina haibu khangna bagi tamda khona phe and asi yan maru ayang hojik ngaki ma haikraba dugumna nangama sungaina karamba makalgi Christian no haina haibadu nangama sungaina Jisu Khristada gi wahai taba maong aduda yan makapon what kind of Christian are we is solely dependent upon how do we listen to Jesus' word. And please pay close attention. Aduga aikoina hojik pamina kraba jaga asisu pandu mari gi pada manga pada kun mathoidagina kunga manga phauba asisu mamang Jisu Khristada tambikraba maruhun bagi pandam adu yana naknai haina ikal maram di yana ambadi still ningthou leibak ki pandam adu gi matangna tambiba sing adu gi marak tuari aduga ani subadadi asigi pandam asidasu maruna thaumai gi pandam aikona yengna kaduriba asidasu maruna concern oibase Jisu Khristada tagadoriba karamba karino tagadise Isorna khanghanbiraba Kristagi mapala Isorna khanghanbiraba maki ningthou leibak amasung adugi wapau aduda aikoina karam haina paukhum pibagi haina haibadigi matangna ni concerns so ihana amade Jisugi wahai in particular Jisu Khristada gi wahaida aduga in general ni yakmadam Esorgi wahaida suma gyan tana bai haida Jisu Khristada mahak na thogol toringi matam aduda leiramba magi wata naba lakpa mising aduna adugi mafanda mana wa pau sing sandoi adu manas noliba wa pau khudingmak sing adu ningthou leibaki wa pau sing adugi mapan ningthou leibak adu makhoi da khangle adu hairiba maki wahai sing aduda mi sing aduna karamba makhalgi paukhum pigi dobuna aduni yamna concern orse asik pada masdasi adu hojigi matamdadi Jisu Khristada gi wahai khatana Bible Esorgi wahai khudingmak sing aikoina paba matamda nainaba matamda ngasi nimda wapau sandok pase tabagi mapalna aikoi gi thamoi da Esorna ta ngangbi gedariba wasing amasung ma ki wahai sidagi bhap tahan lidariba khudingmak sing adu aikoi gi punsina karam haina yengani karam haina paukhum pigani adun aduga asigi mafam asidasu Jisu Khristada Haugat wahai amaga aduga khu sena bo wahai gada losun bai khono aduna aikoina pamina kraba verses manga asida
Una khangminabe haba achobo warhol de desin. Now karino mark pondu mari bada kun mathodi kun manga si karigi matang na ine harp matamda asine Jisu Khristada maru na harvest. Esorgi ningthou leibak adu Jisu Khristada phongdokpire. Maram asina Mahakki Waasingda haiba innabagidamak cheksinna tao. The kingdom of God is revealed in Jesus Christ. So listen to His word carefully for obedience. Padakun mathodi dagina kuln ga humdoi adude yengs. Aduga mana makhoy haiki thaumai adu thumok makhada natraga phamung makhada thamna purapura madu thaumai makhong na thamna natra. Maramdi phongdok loidaba arot pa kresu leite aduga mangan na phongdok loidaba atupa da thamba amata leite. Kana kumuna tana bana kong palapati mahakna tasam. Mama se Jisu Khristada thaumai gi panda ma se pirak pa matamda ikoina pariba Bible siga Greek te irakpa maong aduga kharakhene. Now asidai sidadi ikoina paba thaumai du purakpagi wakhal mda pur. Ikoi pai. Adune koina sida urise thaumai du thumok makha na traga phamung makha thamna purakpa purakpagi idea ma ya. Adubu Greek aduda asengba manuscript da iba matamdadi purakpagi idea aduna purakpagi wakhal aduna thaumai duna lakpagi wakhal on. Amram dai bo oiba targadi thaumai du thumok makha natraga phamung makha da thamnaba lakpra adune wang Jisu Khristada. Now kana aikoi punsi da leiriba makai thaumai ne wangangba or phunga wai da khakna tana thaumai ne wangangba thaumai ne magi mafam da lakpa aikoi ude adun Jisu Khristada hangiba wang si maktai missing adagi mafam da samam na phamthoi. Now again hanba verse ahum masida toriba se aikoina chapter 4 gi verse 10 dagna 12 power da pada 3 dagna 13 power da Jisu Khristada mana pandam sizna bagi maram aduda khar allude khar ko dum bhap ta badum ngam. But here I'm the man already pandam as a thaumai matang and thaumai me loina makange. I do thaumai purakpagi idea lakpagi idea now. I do kutang tadoga, thaumai sekrai thamgi and haibasi matang, Jisu Khristada matanda lembani loina manakang. Oh, to me, Jisu Khristada thaumai se pura akanda, I could pamu makala thamde, or tumono kupsalaga thamde. I mean, thaumai the mai chukolido. Amambadu unabagidamak tene amamba kadu ngalhannabagidamak tene adu aikoina uribu khudam se mangali mapalane ahingi matamda or nungdangi matamdadi thamoiduna akoi uhalini matamda inverter leite tube light leite aduga mobile phone leite charge obe amat leite aduna matamdugi thaumoi se kanoda yamna krayagini kerosene makti na te makoi adu da seasonable sing sagi thaune adugi thauna seasonable thaumai makhalamani adunina numidangi matamse adugi thaumai adu goktana imung apumadu mangalhangadini adun Jisu Khristada hangibo wahang asida misingana bhaptai hoi chume na adu wahang de kanano sigi thaumai se karino Jisu Khristada thaumai adu purakpagi wala lakpagi wakhal na man mising haibagi mamdi amde haiba thaumai se icham chamba thaumai ding matang haiba nate na akona mamangi nomasin haikraba adu na pandam se karino hai taibang panbagi oiba wari da sargagi oiba wari yawa. Right? Earthly stories with heavenly meaning. That's what parable is all about. Other than Jisu Khristada mafam asida tawrise, mayamna khangri se kano thaumai thampam thaumai mathau karino khange adu misina khanglaba poramane adu Jisu Khristada moina khanglaba uraba sing adu lauraga pandam amoina Esorgi ningthou leibak adu gi matang mo tambiris. So again, parables are earthly stories with heavenly meaning. Taibang panbigo ba wari ne sargagi artha yawba. Now aduna maram orakan haiba thaumai asi icham chamba thaumai du gi matang ne moine sisinari ba sagi thauna khara ngalhanbo imung icham cham haiba oiba tagide amamba ka da karmana thaumai na ngalhangani aduna te sida Jisu Khristada tambirise. No ngalhan gai oiba tagide thum makha thamunu kang makha thamunu adu thaumai hong thamu natte Jisu Khristada he has a point. Kanano aside kanano sigi thaumai se. Jisu Khristada Jesus Christ and His word is a light, is a lamp. Jisu Khristada masama aduga mana haiba wasing se mangal. Now, karino Jisu Khristada hiding is adu oitaragadi.
ꯀꯔꯤꯒꯨꯝꯕ ꯊꯥꯎꯃꯩꯗꯨꯅ ꯂꯥꯛꯂꯤꯕꯗꯨ ꯏꯍꯥꯟ ꯍꯥꯟꯕꯗꯗꯤ ꯄꯨꯔꯛꯏꯕꯗꯨ ꯊꯨꯃꯣꯛ ꯃꯈꯥꯗ ꯑꯣꯔ ꯐꯃꯨꯡ ꯃꯈꯥꯗ ꯊꯝꯅꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯊꯥꯎꯃꯩ ꯃꯈꯣꯡ ꯃꯊꯛꯇ ꯊꯝꯅꯅꯕꯒꯤꯗꯃꯛꯇꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯊꯥꯎꯃꯩ ꯃꯈꯣꯡꯗ ꯊꯝꯕꯒꯤ ꯃꯄꯥꯟꯅ ꯃꯉꯥꯜ ꯑꯗꯨꯅ ꯑꯃꯝꯕꯁꯤꯡ ꯎꯍꯟꯅꯕꯒꯤꯗꯃꯛꯇꯅꯤ ꯎꯔꯝꯗꯕꯁꯤꯡ ꯎꯔꯛꯅꯕꯒꯤꯗꯃꯛꯇ ꯈꯪꯉꯝꯗꯕꯁꯤꯡ ꯈꯪꯅꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯩ ꯏꯁꯣꯔꯒꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛꯁꯤꯁꯨ ꯏꯁꯣꯔꯒꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛꯀꯤ ꯑꯆꯨꯝꯕ ꯑꯃꯁꯨꯡ ꯑꯊꯨꯞꯄ ꯑꯁꯤ ꯃꯤ ꯀꯌꯥꯃꯔꯨꯝ ꯑꯃꯗꯒꯤ ꯑꯔꯤꯕ ꯃꯇꯝꯗꯒꯤ ꯍꯧꯔꯒ ꯋꯥꯁꯛꯄꯤꯕ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯍꯥꯏꯔꯤꯕ ꯅꯤꯡꯊꯧ ꯂꯩꯕꯥꯛꯁꯤ ꯀꯔꯝ ꯍꯥꯏꯅ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯂꯥꯛꯀꯗꯣꯏꯅꯣ ꯍꯥꯏꯅ ꯍꯥꯏꯕꯗꯨ ꯆꯃꯝꯅꯕꯁꯤꯡ ꯑꯃꯁꯨꯡ ꯈꯪꯗꯕꯁꯤꯡ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯌꯥꯝꯃꯤ ꯑꯩꯈꯣꯏꯅ ꯃꯈꯥ ꯑꯗꯨꯝ ꯄꯥꯕ ꯃꯇꯝꯗꯁꯨ ꯑꯗꯨꯝ ꯎꯕ ꯑꯗꯨꯝ ꯐꯪꯒꯅꯤ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯊꯥꯎꯃꯩ ꯑꯁꯤꯕꯨ ꯊꯨꯃꯣꯛ ꯃꯈꯥ ꯑꯗꯨꯒ ꯀꯥꯡꯈ ꯃꯈꯥꯗ ꯊꯝꯖꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕꯁꯤꯡ ꯑꯩꯈꯣꯏ ꯎꯕ ꯑꯗꯨꯝ ꯐꯪꯉꯤ ꯃꯥꯔꯛ ꯄꯟꯗꯨꯞ 2, 3 ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯌꯦꯡꯉꯛꯄ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯗꯨꯕꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯃꯁꯥꯃꯛꯇꯨ ꯊꯥꯎꯃꯩ ꯑꯣꯏꯔꯕ ꯃꯔꯝꯅ ꯃꯍꯥꯛꯅ ꯂꯥꯛꯄꯒꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯄ ꯃꯔꯝ ꯃꯍꯥꯛꯅ ꯂꯥꯛꯄꯒꯤ ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯍꯥꯏꯔꯤꯕꯁꯦ ꯀꯩꯅꯣ ꯚꯥꯞ ꯇꯥꯏ ꯑꯩꯈꯣꯏꯅ ꯆꯤꯡꯊꯛꯇ ꯇꯝꯕꯤꯕ ꯃꯇꯝꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯃꯉꯥꯜ ꯑꯣꯏꯒꯗꯧꯕꯅꯤ ꯍꯥꯏꯅ ꯇꯥꯏꯕꯪ ꯄꯥꯟꯕ ꯊꯨꯝ ꯑꯃꯁꯨꯡ ꯊꯥꯎꯃꯩꯒꯤ ꯄꯥꯟꯗꯝ ꯑꯗꯨ ꯄꯤ ꯑꯗꯨꯕꯨ ꯊꯥꯖꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯗꯨꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯇꯝꯕꯤꯔꯤꯕꯗꯨꯗꯤ ꯃꯍꯥꯛꯀꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛꯇ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯄꯨꯟꯁꯤꯗꯒꯤ ꯑꯣꯏꯒꯗꯧꯕ ꯑꯃꯅꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯇꯝꯕꯤꯕ ꯃꯇꯝꯗꯗꯤ ꯃꯔꯨꯑꯣꯏꯅ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯅꯠꯇꯦ ꯃꯥꯒꯤ ꯊꯥꯖꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯅꯠꯇꯦ ꯃꯥ ꯃꯁꯥꯃꯛꯀꯤ ꯃꯇꯥꯡꯗꯅꯤ because he is the king of the kingdom ꯃꯥ ꯑꯗꯨ ꯅꯤꯡꯊꯧ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧꯅꯤ ꯑꯗꯨꯒ ꯃꯍꯥꯛꯁꯦ ꯃꯉꯥꯜ ꯂꯩ ꯀꯔꯝꯕ ꯃꯉꯥꯜ ꯍꯥꯏꯔꯤꯕ ꯑꯃꯝꯕꯁꯤꯡ ꯑꯗꯨ ꯏꯁꯣꯔꯒꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛꯀꯤ ꯃꯔꯝꯗ ꯂꯩꯔꯝꯕ ꯑꯊꯨꯞꯄꯁꯤꯡ ꯑꯗꯨꯕు ꯎꯍꯟꯒꯗꯧꯕ ꯃꯉꯥꯜ ꯑꯃꯅꯤ he has come to the world as a light as a lamp that shines the truth and brings many to the truth ꯏꯁꯣꯔꯒꯤ ꯑꯆꯨꯝꯕ ꯑꯗꯨꯗ ꯑꯗꯨꯒ ꯅꯤꯡꯊꯧ ꯂꯩꯕꯥꯛꯀꯤ ꯑꯊꯨꯞꯄ ꯋꯥ ꯑꯗꯨꯗ ꯂꯣꯏꯅꯃꯛ ꯄꯨꯔꯛꯅꯕꯒꯤꯗꯃꯛꯇ ꯃꯤꯁꯤꯡꯗꯨ ꯄꯨꯔꯛꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯄ ꯃꯉꯥꯜ ꯑꯗꯨꯅꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯇꯝꯕꯤꯕꯁꯤꯡ ꯃꯍꯥꯛꯀꯤ ꯋꯥꯄꯥꯎꯁꯤꯡ ꯑꯗꯨ ꯅꯤꯡꯊꯧ ꯂꯩꯕꯥꯛꯀꯤ ꯃꯀꯧꯕꯤꯅꯤ ꯀꯔꯤꯒꯤꯗꯃꯛ ꯍꯥꯏꯔꯤꯕ ꯋꯥꯄꯥꯎ ꯑꯗꯨꯒꯤ ꯃꯄꯥꯜꯅ ꯇꯥꯔꯒ ꯊꯥꯖꯔꯒ ꯂꯥꯛꯄ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨ ꯏꯁꯣꯔꯒꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛꯀꯤ ꯃꯅꯨꯡ ꯑꯗꯨꯗ ꯌꯥꯎꯔꯒ ꯏꯕꯨꯡꯉꯣ ꯃꯍꯥꯛꯅ ꯋꯥꯁꯛꯄꯤꯔꯕ ꯅꯤꯡꯊꯧ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯔꯒ ꯇꯣꯉꯥꯟꯕ ꯃꯑꯣꯡꯗ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛ ꯑꯗꯨꯒ ꯃꯥꯟꯅꯕꯗ ꯅꯠꯇꯕ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯅꯤꯡꯊꯧꯒꯤ ꯇꯨꯡ ꯏꯟꯕꯒꯤ ꯃꯑꯣꯡꯗꯨꯗ ꯅꯠꯇꯕ ꯑꯗꯨꯕꯨ ꯏꯁꯣꯔꯒꯤ ꯑꯣꯏꯕ ꯇꯣꯞ ꯇꯣꯞꯄ ꯖꯤꯎ ꯈꯛꯇꯪꯒꯤ ꯅꯠꯇꯕ ꯑꯗꯨꯕꯨ ꯖꯦꯟꯇꯥꯏꯜꯁꯨ ꯌꯥꯎꯕ ꯖꯤꯎꯅ ꯍꯦꯟꯅ ꯋꯥꯡꯕ ꯅꯤꯡꯊꯧ ꯂꯩꯕꯥꯛ ꯅꯠꯇꯕ ꯑꯗꯨꯕꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯖꯗꯨꯅ ꯂꯥꯛꯈ꯭ꯔꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨꯗ ꯖꯥꯇꯤ ꯖꯥꯠ ꯑꯃꯠꯇ ꯈꯥꯏꯗꯅ ꯂꯣꯟꯆꯨ ꯑꯃꯠꯇ ꯈꯥꯏꯗꯅ ꯀꯨꯆꯨ ꯑꯃꯠꯇ ꯈꯥꯏꯗꯅ ꯈ꯭ꯔꯤꯁꯇ ꯈꯛꯇꯕꯨ ꯊꯥꯖꯕꯒꯤ ꯃꯄꯥꯜꯅ ꯅꯤꯡꯊꯧ ꯂꯩꯕꯥꯛꯀꯤ ꯋꯥ ꯄꯥꯎ ꯑꯗꯨꯕꯨ ꯊꯥꯖꯕ ꯈꯛꯀꯤ ꯃꯄꯥꯜꯅ ꯏꯁꯣꯔꯒꯤ ꯃꯥꯡꯗ ꯏꯁꯣꯔꯒꯤ ꯃꯤ ꯑꯃ ꯑꯣꯏꯅꯕꯒꯤ ꯏꯁꯣꯔꯒꯤ ꯅꯥꯒ꯭ꯔꯤꯛ ꯁꯔꯒꯒꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛꯀꯤ ꯅꯥꯒ꯭ꯔꯤꯛꯁꯤꯡ ꯑꯃ ꯑꯣꯏꯅꯕꯒꯤ ꯐꯥꯎꯕ ꯄꯥꯡꯒꯜ ꯄꯤꯕ ꯅꯤꯡꯊꯧ ꯂꯩꯕꯥꯛꯀꯤ ꯋꯥꯄꯥꯎꯅꯤ ꯃꯥꯒꯤ ꯄꯥꯎꯁꯤ ꯑꯗꯨꯅ ꯃꯍꯥꯛ ꯂꯥꯛꯑꯦ ꯑꯗꯨꯒ ꯃꯥ ꯂꯥꯛꯄꯒꯤ ꯃꯄꯥꯟ ꯏꯍꯥꯟ again ꯃꯥꯔꯛ ꯄꯟꯗꯨꯞ 1:15 he declared the kingdom ꯅꯤꯡꯊꯧ ꯂꯩꯕꯥꯛ ꯑꯗꯨ ꯂꯥꯛꯑꯦ ꯅꯤꯡꯊꯧ ꯂꯩꯕꯥꯛ ꯑꯗꯨ ꯅꯛꯂꯦ ꯅꯈꯣꯏꯅ ꯊꯦꯡꯕ ꯌꯥꯕ ꯃꯑꯣꯡꯗ ꯂꯩꯔꯦ ꯋꯥꯁꯛꯄ ꯈꯨꯗꯤꯡꯃꯛꯁꯤꯡꯗꯨ ꯊꯨꯡꯂꯦ ꯅꯤꯡꯊꯧ ꯑꯩ ꯂꯥꯛꯂꯕ ꯃꯔꯝ ꯑꯁꯤꯅ ꯅꯤꯡꯊꯧ ꯂꯩꯕꯥꯛ ꯂꯥꯛꯂꯦ ꯍꯥꯏꯕ ꯈꯪꯉꯨ ꯑꯗꯨꯅ ꯂꯥꯛꯂꯕ ꯃꯔꯝꯅ ꯀꯔꯤꯅꯣ he showed the kingdom ꯑꯗꯨꯅ ꯀꯔꯤ ꯄꯥꯞꯇꯒꯤ ꯄꯨꯛꯅꯤꯡ ꯍꯣꯡꯗꯨꯅ ꯑꯐꯕ ꯋꯥ ꯄꯥꯎꯗ ꯊꯥꯖꯧ ꯃꯔꯝꯗꯤ ꯍꯥꯏꯔꯤꯕ ꯏꯁꯣꯔꯒꯤ ꯑꯅꯧꯕ ꯅꯤꯡꯊꯧ ꯂꯩꯕꯥꯛ ꯑꯁꯤꯗꯗꯤ ꯊꯥꯖꯕ ꯈꯛꯀꯤ ꯃꯄꯥꯜꯅ ꯀꯅꯥꯗ ꯃꯁꯥꯌꯥ ꯑꯗꯨꯗ ꯃꯁꯤꯍꯥ ꯑꯗꯨꯗ ꯅꯤꯡꯊꯧ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯗꯨꯗ ꯑꯔꯤꯕ ꯋꯥꯠꯂꯛꯅꯕꯒꯤ ꯃꯇꯝꯗꯗꯤ ꯖꯥꯇꯤ ꯑꯃꯗ ꯏꯖ꯭ꯔꯦꯜꯗ ꯄꯣꯛꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯎꯟ ꯀꯛꯄ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯖꯥꯇꯤ ꯑꯗꯨꯗ ꯌꯥꯎꯕ ꯌꯥꯕꯅꯤ ꯑꯗꯨꯕꯨ ꯑꯅꯧꯕ ꯏꯁꯣꯔꯅ ꯁꯦꯝꯒꯠꯂꯤꯕ ꯑꯅꯧꯕ ꯅꯤꯡꯊꯧ ꯂꯩꯕꯥꯛ ꯃꯥꯒꯤ ꯁꯤꯡꯂꯨꯞ ꯑꯁꯤꯗꯗꯤ ꯑꯗꯨꯒꯨꯝꯅ ꯅꯠꯇꯦ ꯈ꯭ꯔꯤꯁꯇꯤꯌꯟ ꯐꯦꯃꯤꯂꯤꯗ ꯄꯣꯛꯑꯝꯕꯒꯤ ꯑꯣꯔ ꯖꯤꯎꯗ ꯄꯣꯛꯑꯝꯕꯒꯤ ꯃꯔꯝꯅ ꯊꯥꯖꯕ ꯑꯣꯏꯒꯗꯕ ꯅꯤꯡꯊꯧ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯑꯃ ꯁꯔꯨꯛ ꯑꯃ ꯑꯣꯏꯒꯗꯕ ꯑꯃ ꯅꯠꯇꯦ no it is by faith in the message of the gospel that one can be part of this kingdom ꯅꯤꯡꯊꯧ ꯂꯩꯕꯥꯛꯀꯤ ꯋꯥ ꯄꯥꯎ ꯑꯁꯤꯕꯨ ꯊꯥꯖꯕ ꯈꯛꯀꯤ ꯃꯄꯥꯜꯅ ꯃꯥꯒꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛꯁꯤꯗ ꯌꯥꯎꯕ ꯉꯝꯒꯅꯤ ꯑꯗꯨ ꯍꯥꯏꯔꯤꯕ ꯅꯤꯡꯊꯧ ꯂꯩꯕꯥꯛ ꯑꯗꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯋꯥ ꯄꯥꯎꯒꯤ ꯃꯄꯥꯜꯅ ꯃꯥꯒꯤ ꯇꯝꯕꯤꯕꯒꯤ ꯃꯄꯥꯜꯅ ꯊꯥꯖꯕꯒꯤ ꯃꯄꯥꯜꯅ ꯃꯉꯣꯟꯗ ꯂꯥꯛꯈ꯭ꯔꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯃꯍꯥꯛꯅ ꯎꯠꯂꯦ ꯑꯗꯨꯕꯨ ꯌꯦꯡꯉꯣ verse 21ꯗ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯃꯇꯝꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯊꯥꯎꯃꯩ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯕ ꯃꯇꯝꯗ ꯐꯃꯨꯡ ꯀꯥꯡꯈ ꯃꯈꯥꯗ ꯑꯣꯔ ꯊꯨꯃꯣꯛ ꯃꯈꯥꯗ ꯊꯝꯖꯅꯕꯒꯤ ꯋꯥꯔꯤ ꯃꯍꯥꯛꯅ ꯍꯥꯏꯕ ꯑꯗꯨꯒ ꯑꯁꯤꯃꯛꯅꯦ ꯍꯣꯏ ꯃꯉꯥꯜ ꯑꯗꯨ ꯂꯥꯛꯄ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯉꯥꯜ ꯑꯗꯨꯒꯤ ꯃꯩ ꯆꯨꯈꯠꯄ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯃꯝꯕ ꯃꯐꯝꯗ ꯉꯥꯟꯅꯕꯒꯤꯗꯃꯛꯇ ꯊꯥꯎꯃꯩ ꯃꯊꯛꯇ ꯊꯥꯡꯒꯠꯄꯁꯦ ꯃꯊꯧ ꯇꯥꯕꯅꯤ ꯊꯥꯎꯃꯩ ꯃꯈꯣꯡ ꯃꯊꯛꯇ ꯑꯗꯨꯕꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯁꯤꯗ ꯇꯧꯔꯣꯏꯗꯕ ꯍꯥꯏꯕꯁꯦ ꯋꯥꯍꯪꯒꯤ ꯃꯄꯥꯟꯅ ꯑꯁꯤꯃꯛꯅꯦ ꯃꯇꯝꯗꯨꯗ ꯂꯩꯔꯝꯕ ꯐꯔꯤꯁꯤꯁꯤꯡ ꯑꯃꯁꯨꯡ ꯁꯥꯁꯇ꯭ꯔꯒꯤ ꯑꯣꯖꯥꯁꯤꯡ ꯑꯗꯨꯒꯤ ꯏꯚꯟ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯐꯥꯎꯕ ꯇꯧꯔꯤꯁꯦ ꯑꯃꯔꯣꯝꯗ ꯌꯦꯡꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ
Pharisee amasung Shastragi Ojasing, Maruna Bible Kangabasing, Torah Parabasing, Masayagi Matang, what of was in Harbison, Kangleba missing. Haiba missing asida, Makoina Parkraba, Torah, Makoina Parkraba, Esorgi, Wahi, Ariba, Amasung Jisu Khristada, Hindu Punsi, Mahing, Manato, Kuimos, cheksinna, Munne Yang, over Hoy, Mahak, Asima, Asing, Maikogi, Masiha, Kangado missing. Adam Makoy Kang the Banatim, Kang, Adabu, Jisu Khristada Tambir, Kudimax, and the Makoina Tambiri, Bamako, Siemba Yao, Mio Bagi, or Wyeth and Kudimax, and the Ona Tena Kudana Maram, or Makoi, Napal. I'm saying Makoi, Chautopal, Makoi, Akiv, Jisu Khristada, Mangal Adu, Taumay Adu, Taumay Tanga, Yang was the Koi Masihadune, I couldn't either Masihadune, Mangonde, Magi, why is it Hazard Magi? I don't want to Tolibas, I could Hazard begin upon a Changa say and Haiba, nothing. Hard never going to hear them. They're exactly doing what Jesus is saying here, concealing the lamb. Other book, even Magi Newman. Mantra with a common light. Verse chapter 3, they couldn't uki. My own gives me Jesus and now and high. I look at the mantra with a book, Lonimak to Halaga, you the Puna with them can light. You see? Jesus Christ and the Kuding Maxing, I do Udaba, Nintolibaki Tabak, I do Kangda, Nintolibaki, I do Yantadaba, Nipum Kuding Maxing, I do now. Ningthou, Amasung Mahakki, Nintolibaki Powder. Kupsin ba, mangan na ba kon? Adubu, makoy dito bang amde? Saitan na tawon na ba kita magtuhon ay? Pharisee na tawon na kita magtuhon ay? Sasig odas na tawon na kita magtuhon ay? Adubu tawsu tawri. Ako na pakar ba adu ki matung na makoy na pakumpi bang amde ba thoga? Herod ki missing Rome gi official sing Jisu Khristada han na bitang makoy kusil tharang hokra. Adu makoy haiba Krista mangalasi laksen ba amasung namhat pangamoy maram di haiba Krista si mipum kuding magna una na bagidamak Esorgi pangal da Esorgi ningthou leibak adu missing yung mga thangat na bagidamak ta mabuthakan aduga mi mayam no Esorgi ningthou leibak adu karamba Esorgi ningthou leibak ariba matamdagi Atupa ama oina oraglaba ningthou leibak adu uhan badu Kristagi thaugal. Adu mana verse 22 lak matamdade. Among Jisu Khristada and again chapter 4 gi verse 10 dagina 12 pawba Jisu Khristada mana pandam gi mapala wangang bagi maram do ekuna ningsing minas. Jisu Khristada pandam gi mapala wangang lebese Magi ningthou leibaki manungda leiraba singa Magi ningthou leibaki mapanda leiraba singa duga khaidokna na bidamak. One of the reasons why Jesus teaches in parables is just to differentiate who are inside of his kingdom and who are outside of his kingdom. Right? Verse 11 in the ningsing bra mana atupa wa magi matang thai kibida. Verse 11. Nakoi Esorgi ningthou leibaki atupa du khangraba. Remember that? Ningsing bra to Now, I say, Atupa hain hairise, su kang kangoy do ba atupa dunate. Adubu matamgi mapalna, no mantra ka no mate, Esorna, maki tauzalda, maki pangalda, maki missingda, loina makang do ba atupan. Adugi matang na Jisu Khristada, verse 22 is among hairise. Maram di phongdok loy ba arot pa karisulite, aduga mangan da phongdok loy ba atupada thamba amata laite. Now, some naibo over target, Jisu Khristada, pandam the man ngang bagi maram di, mapanda lebi sing kanano, magi wahai butaning da bata da bathamoy kan ba missing adu mapam da di, Esorgi wayel ne. Adu manung da lekraba sing adu da di, kana mangon da lakraba mangon da thazakraba, mangon magi wai sing da tan na bagi da mak to hotna riba, bha pana bagi da hotna riba sing adu gi da mak da di, thauzal. Now, it teaches us in parable, which is judgment to the hard-hearted people who are outside of the kingdom, and as grace to those who will believe and who are inside of his kingdom. Adu Jisu Khristada verse 20 ke 2 asida man har ku matamda ma la ise ningthou leibak du matang tambina bagi da maktene adu tambi bu ma pandam dane tambiri se adu mana pandam da tambiri se maru oina mipum mi loina maktagi ningthou leibak ke atupo do adum thupsila kana thamna bagi da maknate adu mana sida haris phongno loi da ba arot pa kari su leite now
Hairiba pandam asigi amungana Jisu Khristada season pandam sing asi maru oiba purpose Esorgi ningthou leibaki athupa adu lotchilaga thamnabgidamak nate adubu hangdoknabgidamak tane mapung phana. The purpose of the parable is not to hide things, the mystery of kingdom altogether. Its purpose is to ultimately reveal. Then Jisu Khristada asida hairido ko phongdok loidaba arot pakar silete aduga manganda phongdok loidaba athupada thamba amata leite. Haiba ningthou leibak ase Jisu Khristada Mahakki oiriba aduda taibang pamada Manipur aduga Mahakki tambibagi mapal misina khangale aduga haiba Kanganaba matamda, Kanganbagidamak wapaus no comsung tambima ni loyamagna kishu kangde, adu or Kanamtan Mahakana Kangaroi Hina Hibana Adu Kangan. Adu Hairiba saying, Jisu Khristada Haibagi Matungina, ni loyamagna Kangbanu Malakani. One day, there will be one day that all will be revealed to all people. Ni loyamakta. Haibadu, Jisu Khristada Matam Adu the Sunate, how's it so? Man, an election like Matam. Isam some Haiba over target. Jisu Khristada haiba ningthou leibaki athupawa du karam haina tam tamna hangdokpagi haina haiba oiba target de koina maru hunbagi pandam do ukiba dugum yana nama maru hunbagi pandam do haire most probably man da chatkhre adu matung sebok taran thoi adu magi wa taba sing du mangona laka na hange hai mi sing adu di mang na pandam adugi maru oiba adu wam sing mang na hangdoi revealed them. He revealed the secret of the parable to his disciples and those who followed him, right? Aduna amaram haiba oiba targa Jisu Khristada leiringai matamda mana tambikhraba khudimok sing asigi mapana Esorgi ningthou leibaki matangda phongdokpigadoba khara lei adu mana phongdoi adu khara amadi Jisu Khristada sibadagi hingalaba matungda hena mo phongdokani, right? Adu mana sagada kahakraba matungda amuk hena mo phongdokani adu akona efisaba hum uba phange polna haiba dugumna Adu Isorna Jisu Khristada mapana ningthou leibaki athupawa adu phongdokpagi thabak ase karma matamda loini hain haiba oiba targadi mahang anirksuna lakpa matamda mamde ko Philippiya pandu ani pada mapandagina 13 du pabagi matungina lon khuding magna leiton khuding magna Krista Prabhuni haigina. Now that is God's kingdom. Esorgi ningthou leibak adu adune Isorna ningthou oina palaga sasan tawba leibak Hairiba adu da yagera yaroigera pamgera pamoigera. Now, ningthou leibak adu yarba sing adu Krista Prabhuni haibase haran dum haiga dum leire adu Krista thasatana Krista yabna sigi mi sing adu gi mafam da su Krista ningthou ne habse makhoi ma loinama gudlaga loinama khanglaga Krista Prabhuni haina makhoi khuru kuda khunduna khurumgani. Now that is a culmination of the revelation of this mystery of the kingdom. But it is revealing. It is revealing. Adum tambiri amaram the Jisu Khristada verse 22 sida haibagi matungina de ningthou leibaki athupa wa se hangdoklaba athupa man khangba ya kana khangani Jisu Khristada gi wahai munna ta base Jisu Khristada gi wahai da munna wakhal tawbase aduga khangna bhona mi sing aduga again amukana maru hunbagi panam adu amuk chatse yamgra miyam adu dagi khara khaktana pandam adugi maru oiba arth adu khangobune karigidamактно Jisu Khristada makoi lae artha do hange adu Jisu Khristada tambe, right? So in short verse 22 da Jisu Khristada hai se the presence of God's kingdom here on earth is but an open secret. I khoi hojik leiba tayong pala sida Esorgi ningthou leibak lei adu magi ningthou leibak adu magi singrup to uba phang now magi singrup mas magi ningthou leibak natte adu magi ningthou leibak na oiriba phibam adu magi singrup tai khon uba phang adu hoi khangbe magi wai pan magi singrup pan adu bo hairiba athupawa ase arot pa khara ase adu athupa khara ase Jisu Khristada gi matam dasu losalaga thammasing aduga thupchalliba amasung uhandriba khudingmak sing adu aduga maikhum upiba khudingmak sing adu kana kana no haina haiba oiba tar kana kana gi mafam no haina haiba oiba tar gadi Jisu Khristada bu yadaba sing Jisu Khristada gi wahai tadaba sing Jisu Khristada bu lumna laudaba sing sam haiba oiba tar gadi mapanda leba mi sing kana kana Jisu Khristada gi matam asidi first sing sasri goza sing
aduga magi tung in ban han in ba adu thamoi tang khai da magi tung in ba missing kari da magi tung in ba oh Jisu Khristada do but chang ba tan thoi ana ba pha le ang pa thabak mayam taw adu ai magi matung in boi ba ta ga ai ana ba pha ba yai adu gi ai gi but chang ba ai ine do pha ba yai adu ai magi ma ana adu gu thamoi tang khai da Jisu Khristada gi tung in ba sing Pharisee sing amasung Shastri gi oja sing makhoi khudimok sing ma phama adu da gi de ningthou leba gi athupa se dum thupa gale now Christian tambi da amasung takpi da bagi maram na nate adu bu makhoi ne Christ bu yada ba du maram ora adu bu kana kana da hai ba thupa sing se hang do magi se boxing adu Christ gi wa ta ba sing ade adu ko tha da bisil inausung ekona verse 21 and 22 pa was the Jisu Khristada tambi ri ba matang ase yeng matam da haujik su do makhoi mark lai ta ba nate haujik su adum harb ningthou leibaki athupa wa ase athupa oina adum lai ta mi lai ta ba nate adu hai ba se akhoi na khang ba sing akhoi Jisu Khristada gi apabu wa pau ta ba matam da mafam se lai ba khoi khudimok sing akhoi marup sing lo na apabu wa pau ta akhoi gi imulung sing lo na apabu wa pau ta adu basi wang sang se kari gi dam no adom na nang amasung aya ka sina Christian amo ne Jisu Khristada bu thazara ga ai ga wa ta mi na ki ba sing ai wa ta mi na ki ba gi marup sing ai gi imulung sing atina thazara bi thaju phagole kari gi dam no haujik ai ne Christian amo ne Jisu Khristada gi wahai amasung magi Bible ase khauram ba galo na Silup ki member mo ra kana punsi hing ba silum law no bidam ta khallaga ai gi marup sing amasung ai gi imung onung khudimo sing isna law da bagi mar now that's the explanation there are still people from whom the mystery of this kingdom is veiled and that's why there are still we have non-believing friends non-believing families is there hang da imung onung is there hang da marup lai ba se asina maram organ adu ai khoi di hangdok li ba se ai khoi phabagi maram nate adu isorna mahagi thaujala magi thawai sangbi thabak subi ba adu gi mapalna Jisu Khristada thaumai ona lakraba Krista adu mahaki mangal adu aikhoida upi bagi maram akona phabu wa pa adu ta ba matamda hoi Krista asi aigi pap aigi asonba sing amasung aigi Esorgi mang or ba nungsinga ba punsi adu taseng upi ba aseng ba amak pa yaw ba dharma sen ba mangal oi ba Christian have the makes na takya phabu wa pa hai ba tabang pan bangi mangal oi ba Christian sina chai lising ani gi mang da mangon thaja ka do mi sing nang amasung ai da mak lak piraga aseng amasung dharma sen punsi da hinglaga nang amasung aina ai khoi gi pap na mar mor ga sifam thok masi du siba gi mapal na ai khoi pap sing adu gi price khoi mak sing ma pa so da piraga humishubadu mite hingelaga mangon thajaba khudingmak sing adu da mag ki manga adu gi mapal na aran kubam pine bi amasung Esorgi ding thole ba adu yaw phangbi phangan bi adu gi mapal nang amasung ne Christian oi phangni bi thajaba sile inausing Krista mangal aduna ai khoi gi amam ba thamoi da ngan bi bagi maramna ai khoi gi tor ba thabak gi mapal nate ai khoi hai bin bagi maramna sunate adu ai khoi gi thamoi ng thawai samui thabak subi bagi mapal na hai ba Krista asigi asina ma ki apaba wa pau aduna ai khoi gi amam ba thamoi da manga adu thokan duna ma pu han mane adu ma ki ningthou leibak adu ai khoi da u han duna ma du thaja han bi duna ai khoi ma ki ningthou leibak gi saru oin man adu hai ba se tambira matung ne Jisu Khristada pad kun go hum do de kari hai kana gumana ta na bana kong pala padi mahang tasan kayo Jisu Khristada asida harise mafam sa Jisu Khristada tawri ba se magi wa tari ba khuding maksing aduna phajana ta nam gi makten here in verse 23 is a call of Jesus to hear to what he has spoken Mam de no thaumai adu thangat le thaumai makhong la thamme ure ningthou leibak du uhanbi re adu har ba ningthou leibak adu gi matang da takpi ri ba tambi ri ba khudimok sing adu wakhal taba ni sing khaktana tagane adu gi mapana punsi thamoi chang yengani adu wakhal thamgani Krista gi wahai adu da aduga hai ba thabak adu mangai Krista gi wahai da ta ba sing aduna ta ko duise pani tha da ichile ina sung anu wal na ba adu Jisu Khristada ta ba gi matang tambi matam da nakong lo khatang ta ga losin madu nate Jisu Khristada tambi rise it is not listening to a mere sound that is not the biblical idea of listening
Bible ki matungina Jisu Khristada taba haina harakpasidadi thabak yawe. Thabak yawe. Jisu Khristada ki wahai adu tare. Nakongda change. Adu haiba wahai adu akhoi thamoida taaduna mahaya like akhoi punsina adu the hingbo oigdo. That is how we listen. How do we listen? That the word enters into our ears, but those words, upon that, we act by God's help. Esorgi matengi mapana, takrab Krista ki wahai aduda, wakhal tawraga, koi punsina hingba. Adune taba hain hairis. Aduga adumak tawna na bida magana Jisu Khristada kauribis. Kanagumana tanaba nakong palabadi, magtasan. Adu leibis manapang makanam tanate. Jisu Khristada mang leibis manapang amata yaude. Adu makoi ayam mathawai gi napang masing. Makoi ayam ma Jisu Khristada piba ngamba tawang amadu katang uba laga magadu ningthou amoina or masiha amoina or makoi kandi mapu amoina isor phangaba lambi amo oina. Adu Jisu Khristada maram gi damak magi tungin yana haibi mising adum yamde. Adu makoi thawai da napang masing. Adu Jisu Khristada kauribas makoi gi nakong adu hangdolaga tana gi damak. Now let's move on. Verse 24, amusing 25. Kun mari kun mga. Adu gi mahang makoi da haiki. Nakoi na taba du cheksilo again. Focus to karidano taba du dene. Nakoi na taba du cheksilo. Nakoi na all riba chang adumag na nakoi bisu on gani. Tari ba nakoi da hen na pibi gani. Maram di areba mahak adu da hen na pibi gani. Adu bu laitaba mahak adu da gi mahaki areba phau lo thokani. Now verse 24 to 25 put aikoi na uriba lo thok lo sin haptok hapchin gi matang ase. Aikoi atopa Jisu Khristada gi atopa pandam sing uba phange. Maroina look pun turki pada kuntraga tere tegin kuntraga nipan adu Jisu Khristada mi singi maphamda wayen bagi matang na tambi. Jisu Khristada maphamda do yadaba do mapan thangi oiba koyom do katang yengaga adu nangona gi ain hena payabi wakal adu da mi singi matak ta chang yeng bodo yadaba na adu gi matang nang na all riba chang do nong ola kane haina habi matang. Adu asigi context asidade Jisu Khristada maphamas na sin na matam na kaugum se ningthou leibak ki pandam ne. Adu ningthou leibak ki pandam mas hauju phabu Jisu Khristada piriba emphasis asina taba gi matang kane. Now adu aside ki Jisu Khristada hai se chang on bagi matang aldagi lotion ba hapchen bagi matang khudimmak sing ase maru oina Jisu Khristada mahakki wahai aduda aikoina paukhum pibagi mawng adu. It is all about our response to Jesus' word, especially according to this context. Other than how it's in our saying, Bible Bible ki athakar mane khang ni context. Karigi matang da kanana karigi hairi no. Adu khang ma thada. Adu na to oibi dai asigi jaga se ma lau thoga sisna ba yam lai. Sama people Jisu Khristada lising hanjalakani adu oi taragadi. Adudagi kun piyo nipu hanjalakani lising kalu lising ani hanjalakani dagi lak piyo lak ani hanjalakani adugum na yam ning khatam na sisna ba yam version sigi verse 24. Adagi missing ki hanbe no isor da pi de boy ba taragadi no lady boy isor no lau thokani no pi de boy taragadi, right? Now people have used it. People have meaning thona sisne asigi versing ase meaning ki hanbe adu thaja bisil inasang context gyan tabo oi ba taragadi kari matang no Jisu Khristada tambir se mag ningthou leibak ki matang o ningthou leibak ki matang na kaino Jisu Khristada concern torisina mag ningthou leibak ki pau do kramane taba gi han haiba gi dum haiba du matang da adu oi taragadi kaino sida lauthok lausing haptok hapchin chang onthok onsin torise Jisu Khristada gi wahai adu aikoina taba gi chang aikoi adu aikoina paukhum pi bi mo. Adu Jisu Khristada maru na verse 25 sida yeng boy ba taragadi aikoina su khangba lai basing hena lai raba ina khun basing hena ina khun ba adu ko jamana asida Jisu Khristada sisnation kari no di Jisu Khristada maru oina haris. Aikoina verse 20 de paba gi matungina laihau makhal mari da thamoi makhal mari da mahai khwadagi pan ki ba thamoi da Esorgi wahai adu verse 20 adu da aikoi yengse verse 20 aduga afaba leibak da hunkiba amasung makhoi adu asine wa adu taraga lausille amasung mahai pale kharana mahai kuntra kharana mahai humpu adu kharana mahai chama pale. Now verse 20 duga mana ba mawngane aikoina uba phangise
Kaya adu Jisu Khristada haise. Jisu Khristada ki wahai adu taraga, adu wakal thamaga, adu lumna lauraga, adu haib the wakal to missing adu kaktana. Esorgi ningthou leibak ki matang de hena khangani, aduga mahaisu hena yangani. So what is Jesus saying is this, that the one who listens to Jesus, pay close attention to his word, will know more about his kingdom and bear more fruit. Adubu, Jisu Khristada bu yadaba, amsung Mahakki Waasingda tarsu yabagum tadasu yabagum kanba mi khudingmak sing adudadi, makoida Jisu Khristada matangda losing kharab leiramba phawba yai. Adu Krishna haibag matungina even adugi losing du phawba makoida ki mangki gani. And here's what Jesus is saying again. From those whom he will take it out, those who neglected Jesus' word, even though they might have some knowledge about Jesus, even that will get emptied, erupted. Now, example, prime example, Jisu Khristada ki sebok sing, aduga muk sastri ki tambibo oza sing. Now, Amram Bible with verse 25, they warning su yawe, ku sena su yawe, aduga thagot pa su yawe. Kana warning piri se, khazideng leiba missing do. Khazideng leiba missing do IDC layer di yare khan missing na te adu ba lo thok ne de. Now, thagot le sine kana da, he na mahiyan missing, he na khang missing, he na khangan. So, warning, exhortation. I'll prime example kana Jisu Khristada ki sebok sing moi trani the yan hamde. Nga phaba missing ne man. Adagi khazna ko missing. Papi ne ana singthala ba missing. Aduga makoi gi mafamda tora kara parambadi ai adubu adugak na khangma missing ne ma tan ne mo. Mandi moi gi wakala lai se paisa nga phaba khazna ko adugak ne. Adubu kari mata lerem da badagi Jisu Khristada ki wahai tara makoi punsi de changila kan tarok missing mo mana maram orakanda ai ko ubo sebok tar ne Judas kar khak na tana atai sebok khuding mak sing de Khristada madang na khang be ne hele Esorgi ningthou leibak madang na khang be ne hele adugo makoi Esorgi ningthou leibak ki saruk phang basu hele adugo Khristada ki makoi loin mak now here's the difference, those disciples, those tax collectors and fishermen, previously they knew little about Jesus. But by following Jesus, by walking with Jesus, they came to know him more. They grew in his kingdom. They are part of the kingdom. They know Jesus more. The more they walk with Jesus, the more they know him. And now look at the Pharisees and scribes. Sastra tamiba sing, adu Pharisees sing. Torah pa ba sing ne. Why athang khang ba sing ne. Ari bola na phasna khang ba sing ne. Tambi ba sing ne. Synagogue ka tambi ba sing ne. Isaiah ka khang ba sing ne. Jeremiah ka khang ba sing ne. Messiah ka mai to ne phasna haiba ngam ba sing ne. Adu mo ko Jisu Khristada wai taning de. Ta de. Thamoi thingzel le. Jehovah ki matang na pa makoi khange. Adu makoi na khange ba Jehovah ki matang adu phau ba Jisu Khristada haiba ki matung na makoi yeng ba ngam de. They totally neglected, denied Jesus and his word. And look at what happened to them. They know about Jehovah. These Pharisees and scribes, they know about Jehovah. But they denied the very Jehovah, Jesus Christ. And so what happened? Lost. Everything has been taken away from them. All of them were doomed in hell. Ubra. Pharisees amasung sasri oja sing Bible khangba sing ne Jisu Khristada yade Jisu Khristada thajade Jisu Khristada ki wahai du thawoi lotion de ma ngang ngi khang bai khang ba loi bwa de si bokan adu gi de hingba mi sing ne kai ma khoi aran khubam su phang de am khoi ayam ba loi ne ma Jisu Khristada ki ma ku loi ne ma lai Jisu Khristada hat pa mi sing su de ma khoi na Jehovah ki matang na khang hai na hai ba mi sing aduna Jehovah masa ma aduna taibang pan da Jisu Khristada ki ma pa lak pa matam da Jehovah adu ma khoi ne yade ubra aduna si de Jisu Khristada hai se aduna amaram na sine Jisu Khristada hai se what you give in is what you will get out of it nang na pisan ba chang ru adu ki chang da nang num phang ni warning on yang karino warning se khaitang laram badu gi phawba lona mung lo thokani
Karigumma nahakna Jisu Khristada gi wahai singse tadraba. Taning basu phawdraba. No kana ba kaim bangoi. Even wapau tari ba sigi matam je. Esorgi Waasingda haiba kaino haiba khang na bi tabra natana ghari yeng ba bu oibe ya. Som yum da lehoba tabak ku ningsing ba du oibe ya. Hiram khudimak singa du gi mapala wakalo lang phang thra kan esorgi wahai wapau se munnata da ba oiba targa asigi wapau aside ki nahang na phangdo kana ba machet am ta leite. Adu Jisu Khristada tungin bani ana hai boy bata magi wahai paning da ba ma bu khang na ba honning da ma bu khang ru ja panging hingaga Bible verse ama pa gi bizna chahi manga chatpagi moong na dum hingbai punchida da hingbo ba ta ga di esorgi wahai asidagi nahak na phangdo ba kana ba amata leite. If you don't listen to Christ's word, if you don't want to listen to him, and if you don't pay attention to his word, you will gain nothing. The word may be preached abundantly, but if you don't pay attention, you will not gain anything. Karim pangmo. Now, asigum thaja ba singnang amsung na ure na. Singlup singda. Christian obidi kaya chahi tara manga kun thraw khara mani chahi nipu prathana ka mani tawni khangda ba sing mayam le. Bible ka mani pani khangda ba mayam le. Aduga magi nupi amasung macha sing amasung atay singup ta hogla lib na sing adu esorgi wahai gi matungina karmana tambigini khangda ba mi mayam le. You see them. Esorgi wahai na imung manung asi sembar kada wone sagada wone chatnabi na nate aduga mayam gi unari ba singsina na maru na nate esorgi wahai asina Christian imung manung ama link kada bane hai ba dugi yathang kui mas ngul loel mag yawe hai ba du khang boi ba tarsi samasa hingma mar like kai ma pali ba asi to do ba esorgi wahai na Bible na hai boi ba Bible da toro lebe ya na aduga mis nu gi imung manung taman hingi yemo Magi nupi se isor kaya khorangoi ma se isor khorangoi magi macha sing se isor kaya khorangoi. That's a warning. Even after knowing that it is on the word of God, a family must be built. And look at the family that neglects the word of God to build family. It's chaotic. Ado kariban nahag na aseng punsida. Jisu Khristada gi panggal gi mapala thaujal aseng ma punsida chawkhat na bagi damak mina in mangai bna tab adu nang isor bu nungsi bagi maram na Khristada bu pam zabagi maram na Khristada bu khawrang zabagi maram na isor gi mang da aseng ba punsi hing bagi pam zabadu amata laitraba aseng bagi punsida hak suk chawk chawkhaloi. You will not grow in holiness if you don't have any intention, or if you are not intentional about growing in holiness. You will not grow. And if you are not intentionally seeking Christ, you will never enjoy him. Jisu Khristada bu khawrang na khang na bagi damakta matam sing amasung matam thawrang to buglo na matam sangbangay na matam siem bagi mapa hiram khudimak sing adu to khawrang buglo na Krista naki nungsib naki panggal naki thawjal khudimak sing ai punsigi damakta khwaidagi maru ben ai punsigi nahak na hena wang khudimak sing adu khang bagi mapa na Krista na khang na bagi apa man ngon leitraba horaning ba amata leitraba Krista glo na haraw ba punsina gi magama you will not enjoy Christ. Even you will not enjoy preaching. Esorgi wahai sanu pa no taning oi boring jura kani dum tar ga gari yam yang kani adu ha is a personal Christian life atana na family life dasu khatana na church life dasu hada bisil na smart gospel community church ke sila inaw sing na khoyam na gospel community church ai khoi singlup asida kayam piba gi hai na hai badu gi matungina nang sinu basdagi phangane. How much you will give into this church is what you will get out of this church. Nothing more, nothing less. Kariguma thajaba sing punba se nang na pamdro thajaba sing punminna ba amasung thajaba sing loyana isor bu khangmina ba thiminna ba khudingmak sing asi gi apamba nangonda amata laitra aduga singlup ki daita khudingmak sing adu yaningna taubagi punsinak hingdraba ha thajaba sing punbagi nungai ba khangoi aduga singlup asina chawkhatlak pa matam da haraw phang khangoi
ꯑꯗꯨꯒ ꯁꯤꯡꯂꯨꯞ ꯑꯁꯤꯅ ꯆꯥꯎꯈꯠꯅꯕꯒꯤꯗꯃꯛ ꯊꯕꯛ ꯁꯨꯔꯛꯄ ꯃꯇꯝꯗꯁꯨ ꯌꯥꯎꯅꯤꯡꯗ꯭ꯔꯕ ꯁꯤꯡꯂꯨꯞꯁꯦ ꯆꯥꯎꯈꯠꯂꯤꯕ꯭ꯔꯥ ꯆꯥꯎꯈꯠꯇꯕ꯭ꯔꯥ ꯑꯃꯠꯇ ꯈꯪꯉꯣꯏ. If you neglect the fellowship of the saints, you will not get the fellowship. You will not get it. The joy, you will not get it. You will miss the joy of fellowship. And if you neglect to take part actively in taking responsibility, you will not know the joy of seeing the church growing into Christ-likeness. You will not see it. ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯁꯤꯡꯂꯨꯞꯁꯦ ꯅꯨꯡꯁꯤꯗ꯭ꯔꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯁꯤꯡꯂꯨꯞ ꯁꯤꯗꯒꯤ ꯐꯪꯒꯗꯣꯏꯁꯦ ꯀꯝꯄ꯭ꯂꯦꯟ ꯇꯧꯅꯕ ꯃꯔꯝꯁꯤꯡ ꯑꯗꯒꯤ ꯃꯨꯔꯨꯝ ꯁꯣꯟꯅꯕ ꯃꯔꯝꯁꯤꯡ ꯃꯔꯝꯗꯤ ꯁꯤꯡꯂꯨꯞ ꯅꯨꯡꯁꯤꯗꯕꯅ ꯃꯔꯝ ꯑꯣꯏꯔꯕꯅꯤꯅ ꯀꯔꯤꯗꯅ ꯍꯦꯟꯅ ꯎꯒꯅꯤ ꯑꯩꯉꯣꯟꯗ ꯌꯦꯡꯉꯛꯈꯤꯕ ꯃꯤꯠꯌꯦꯡ ꯄꯥꯁꯇꯔ ꯑꯗꯨꯅ ꯀꯃꯥꯏꯅ ꯇꯧꯈꯤꯕ ꯀꯔꯝꯕ ꯋꯥꯄꯥꯎ ꯁꯟꯗꯣꯛꯈꯤꯕ ꯀꯔꯝꯃꯥꯏꯅ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯁꯥꯔꯛꯈꯤꯕ ꯑꯗꯨ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯑꯇꯩ ꯊꯥꯖꯕꯁꯤꯡꯒꯤ ꯑꯃꯁꯨꯡ ꯄꯥꯁꯇꯔꯗ ꯑꯗꯨꯒꯤ ꯄꯨꯟꯁꯤꯗ ꯏꯁꯣꯔꯅ ꯇꯧꯕꯤꯕ ꯑꯆꯧꯕ ꯑꯐꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯣ ꯑꯃꯠꯇ ꯎꯗꯕꯤꯗ ꯀꯥꯏꯗꯅ ꯁꯣꯏꯔꯤꯁꯦ ꯑꯗꯨ ꯉꯥꯛꯇ ꯂꯣꯏꯅꯃꯛ ꯎꯔꯛꯀꯗꯣꯏꯁꯦ ꯑꯗꯨꯅ ꯁꯤꯡꯂꯨꯞꯀꯤ ꯃꯤꯁꯤꯡꯗꯨꯒꯤ ꯑꯃꯁꯨꯡ ꯄꯥꯁꯇꯔꯗꯨꯒꯤ ꯑꯁꯣꯏꯕꯗꯣ ꯑꯗꯨꯝ ꯎꯔꯒ ꯑꯗꯨꯝ ꯂꯩꯔꯕꯅꯤꯅ ꯀꯩꯗꯧꯔꯛꯀꯅꯤ ꯑꯗꯨꯝ ꯀꯝꯄ꯭ꯂꯦꯟ ꯌꯥꯝ ꯇꯧꯔꯛꯀꯅꯤ ꯍꯔꯥꯎꯕꯝ ꯈꯪꯉꯣꯏ ꯑꯗꯨꯅ ꯑꯗꯨꯝ ꯂꯥꯞꯊꯣꯔꯛꯀꯅꯤ ꯍꯦꯟꯅ ꯑꯗꯨꯝ ꯑꯗꯩ ꯁꯦꯕꯣꯛ ꯁꯦꯝꯕꯒꯤ ꯊꯧꯒꯜꯁꯦ ꯇꯧꯅꯤꯡꯗ꯭ꯔꯕ ꯇꯧꯕꯒꯤ ꯍꯣꯠꯅꯗ꯭ꯔꯕ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯁꯦꯡꯂꯨꯞꯀꯤ ꯏꯆꯤꯜ ꯏꯅꯥꯎ ꯑꯃꯕꯨ ꯏꯁꯣꯔꯅ ꯃꯥꯒꯤ ꯊꯧꯖꯥꯜꯒꯤ ꯃꯄꯥꯟꯅ ꯄꯥꯞꯇꯒꯤ ꯀꯟꯕꯤꯕ ꯑꯗꯨ ꯎꯕꯒꯤ ꯍꯔꯥꯎꯕꯗꯨꯗ ꯁꯔꯨꯛ ꯐꯪꯉꯣꯏ. If you don't disciple and if you don't have the desire to disciple people, you will not know the joy of seeing a brethren grow in the power and likeness of Christ. Even Jisu Khristada tung inbagi punsi mahingdasu. Karigumba nang ama sumaina, karigumba nang Jisu Khristada tung inbase, yamna nungaiba maongda cushion ga tharaga, thajaba mayamna hekta masidai target pibagi inkat pibagi wakal dong gana tuge tawu matam hekta cushion langsan tubi ade tabugi maongda Christian punsi sarka tabugi maongda, ade sarka tabugi maongda ade wakal do lairba. Or nahaki punsi Jisu Khristada tung inbagi punsi singlup ki misna thagot pibagi adu da khatang khajiktang adu maipunaraga laiba nang mi ate thagot bu dinan na tabadum nangonda adum thagot pibagi mathum dum ta adum battery down adum chatlaga dum laiba expectation na kari man thagot pirak pa inkat pirak pa cushion langsan pirak pa nunga hamek pa adu gi wakal ru laiba thada besil inaw sang asi nang haje Christianity na ke nate. What you look for is what people will do for you. Following Christ is not about fancy road with cushions, tapping on your back by whole congregation. If you have such kind of view of following Christ, Christianity is not for you. Christianity is not for you. Why? We are called to be an army. Esorgi lanmi sing wana bidamak ne kaurise. Petpa gi natte. ꯑꯩꯈꯣꯏꯕꯨ ꯀꯧꯕꯤꯔꯤꯁꯦ ꯈ꯭ꯔꯤꯁꯇꯒꯤ ꯊꯧꯖꯥꯜ ꯏꯁꯣꯔꯒꯤ ꯄꯥꯡꯒꯜꯗ ꯂꯥꯟ ꯊꯦꯡꯅꯅꯕꯒꯤꯗꯃꯛꯇꯅꯦ ꯇꯥꯏꯕꯪꯄꯥꯜ ꯁꯩꯇꯥꯟ ꯑꯃꯁꯨꯡ ꯍꯛꯆꯥꯡꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨꯒ ꯈ꯭ꯔꯤꯁꯇꯒꯤ ꯌꯦꯛꯅꯕꯁꯤꯡ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯂꯥꯟꯗꯥꯔꯤꯕ ꯄꯥꯞ ꯈꯨꯗꯤꯡꯃꯛꯁꯤꯡ ꯅꯥꯊꯩꯕꯒꯤ ꯃꯄꯥꯜꯅ ꯂꯥꯟꯗꯥꯅꯕꯒꯤꯗꯃꯛꯇ ꯂꯥꯟꯃꯤ ꯑꯃ ꯑꯣꯏꯅ ꯁꯤꯡꯂꯨꯞ ꯑꯃꯠꯇ ꯑꯣꯏꯅ ꯂꯥꯟ ꯁꯣꯛꯅꯃꯤꯟꯅꯒꯗꯕꯅꯤ ꯁꯤꯡꯂꯨꯞ ꯑꯃꯠꯇ ꯑꯣꯏꯅ ꯑꯐꯕ ꯋꯥ ꯄꯥꯎꯒꯤꯗꯃꯛꯇ ꯏ ꯇꯥꯃꯤꯟꯅꯅꯕꯒꯤꯗꯃꯛꯇꯅꯦ ꯈ꯭ꯔꯤꯁꯇꯅ ꯅꯪ ꯑꯩꯕꯨ ꯃꯍꯥꯛꯀꯤ ꯇꯨꯡ ꯏꯟꯅꯅꯕꯒꯤꯗꯃꯛꯇ ꯀꯧꯔꯤꯁꯦ Sangkong class pisalaknabida now Christa gitung in matamda ahauba mathel koi chama matam sing aduki mate yame adukotang thazabagi punsi nate there are lots of fountain of grace we will drink but that is not the only Christian life. There is a war to win, there is a victory to win, there's a war to fight every day, in and out, bloody it is. I want to correct it. I want the soglakte, I want the visit lakpide, I get the photo cabinet, I directe, I want the asigi horam dinner. Sinlukita will the honaba nagada one at the Taza Bisil. If we love Jesus, if you love Jesus, we work deliberately. We don't wait. We deliberately work. We deliberately submit to the church. We deliberately hold responsible to the church. We deliberately hold accountable to the church.
ꯑꯗꯣ ꯀꯥꯡꯕꯨ ꯈꯔꯅ ꯈꯟꯕ ꯑꯣ ꯅꯣ ꯑꯩ ꯊꯕꯛꯁꯤꯗꯪ ꯇꯧꯈꯤꯒꯦ ꯀꯣꯆꯤꯡꯁꯤꯗꯪ ꯂꯣꯏꯁꯤꯟꯈꯤꯒꯦ ꯑꯗꯒꯤ ꯑꯦꯛꯖꯥꯝꯁꯤꯗꯪ ꯄꯥꯁ ꯇꯧꯈꯤ ꯑꯗꯨꯒ ꯆꯨꯝꯃꯦ ꯚꯥꯞ ꯇꯥꯏ ꯏꯁꯣꯔꯅ ꯃꯥꯒꯤ ꯇꯨꯡ ꯏꯟꯕꯁꯦ ꯁꯨꯃꯥꯏꯅ ꯏꯟꯒꯗꯧꯅꯦ ꯃꯌꯦꯛ ꯁꯦꯡꯅ ꯚꯥꯞ ꯇꯥꯏ ꯑꯗꯨꯕꯨ ꯑꯩ ꯁꯤꯝꯇꯪ ꯑꯩ ꯌꯨꯝ ꯑꯝꯇꯪꯗꯤ ꯄꯥꯜꯂꯛꯈꯤꯒꯦ ꯑꯩ ꯊꯕꯛ ꯑꯝꯇꯪꯗꯤ ꯇꯧꯔꯛꯈꯤꯒꯦ ꯑꯩ ꯁꯤꯝꯇꯪ ꯅꯣ ꯊꯥꯖꯕꯤꯁꯤ 이나우ꯁꯤꯡ there is one thing let me tell you today ꯑꯗꯨꯒꯨꯝꯕ ꯃꯤꯁꯤꯡ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯌꯥꯎꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ the more you take time to obey Christ the more it will become difficult for you to obey Christ Jisu Khristada magi aningba khudingmaksing adu taunabagidamꯛꯇ magi wai mapal uhalle khangalle tahalle matandudi Jisu Khristada gi wau tambibagidagi matungina ngasidi magi wai asigi mapal nomajin mi khudingi taiba wapaw asigi mapal aikona jo taiba khudingmaksing asidana tar mato chumine adubu asim leiri asim loisandaba tar asi thabak tawbase na adugi do leibu oiba targadi let me tell you this Jisu Khristada gi haiba innabagidamak matam yaithok adum leibu oiba targadi Jisu Khristada gi haiba inba honarak madam adum te hina wagani Again let me repeat the more you take time to obey Christ the more it will become difficult for you to obey him And now that's a warning What's the exhortation Here's the exhortation. Adun Jisu Khristada haise mayam leibaduda mayam pisingani right The one who is rich spiritually they will grow richer in their spirituality right? Jisu Khristada why do taraba Pabagi mapalna wapaw sandukbagi mapalna nainabagi mapalna adu haibdu khangbagi mapalna Krista gi yathang Krista gi tambiba Krista gi pangal adu magi haibu khudingmak sing adu innabagi pangal khudingmak sing khangbaglona Krista gi tung inba oiba taragadi ningthou leibaki matang adu khangniba khudingmak sing adu gi hena khangani you and I will know Christ even more and even better the longer we walk the more we know Christ The longer we walk with Christ, the more we know of Him. Ako na sang na mag sa minang imati, mawin ako'y kang bihin gani. Ito given, hai ba Krista ki why tongan ba makai dagi ako na tawa pang tada ba sing lone ba dagi Bible pa ba dagi nay na ba dagi wapaw sing tawa dagi larik pa ba dagi Bible di pa ba larik sing pa ba dagi Ado karigum na Nana taiba wahay khudingmak sing even ngasigi wapaw sa tanan ng gidamak Thaurang tawraga haiba Esorgi why Mark bandu marigi pa kun mathadine kun mga phawba sida aikoi Thursday nimite lonamak preaching passage lonam thadokhraba ponder tawrana gidamak Ponder phasana tar wakal phasana khallaga thaurang tawraga lakpa oiba targadi aduga taba matamda engagement amag lonana Esorgi why sing mahmasda yawbra kramani khidam khudimok sing thamoi hangdokpaga loina punsida Esorgi why mingselmang na hangdokpaga loina tabo oiba targadi nasi wapaw sida kana byam phangani You will gain a lot if you listen to Christ even now at this preaching and if you come prepared to listen to this word and after fellowship during fellowship you will have something to say What specifically encourages you or challenges you? Apa phasabra? Phazai. Kamai toy? Phazai taba nungai. Kari challenge oh challenge phui toy. Adu khangba ngamde. Nungai jina karma karma thawgoleno. Thawgut piyam thawgol khangba ngam. Why? Only one reason. Munnata daba thorang taroga lakta. Adu karimba nahak. Adu Jisu Khristada promises. The one you have more will have more. Maram di ariba mahak adu da hene pibigani kari nahak na asengba punsi tabang pambadagi amasung Esor khangdaba misni tongan bamuongda Esorgi aningmagi matungina chatuna Krista gi saktam onthokpada amasung asengba punsi chakhatningba adugi damakta khawrangba leibaga loina hona ba ama oiba taragade nahak asengbagi punsi da chakhakani wagani Tu matam legani adu Krista gi wasakpadi khudingmak sing honoriba khudingmak sing adu hena bor pibigani adu hena chakhakani adu Esorgi wahay mapana si imung semakadum haiba khangba mama mapana Esorgi wahay mapana semgat pa sagat pa du oiba targadi wagadra wani maramdi Esorgi yathang khudingmak sing asiga taibang pamba dam sung chatnabi ayam sing lariba sing asiga aduki mati khene nupi kramana nungsigani nupa gi makha kramana pongani angang kramana yengsingani hiram khudingmak sing yamna khening ba oiba targsu Bible na haiba maram na Krista gi wahay oiba na maram orga aiko gi imu he nupi asigi wahay sim pala khu chachi hingse adugi mapana hingba imung
sing adu yem gi thaza be ichil ina sing isori hojal makoi gi nupi sing isori jakol ngani makoi nupa masa mo isori jakol ngani makoi macha sing isori ngani makhang ngani Krista khangbai hen gani Krista gi matang na khangba adu dagi hen na khangbai hen gani Krista bu mami sami ona khara urama dagi hen na urakani khukapi amagi natte khukapi amaka pa loina mak oiroi khongthang khui mak change tuba mayam adu Krista tension ba mayam adu thaja basingi mateng mayam nagu singlo gi punse lak oi ba targas kari singlo ki punba singa se thawa yaw na thaja be na yaw oi ba targadi adu harau ba nungai ba adu hen dum thanakani now wapau sandokpa Kevin Diong ko nupam kana haiba and it's very beautiful it's wonderful adu I dum ko ontoge now exactly makana now there's a rule 20-80 rule kun marphugi rule am kaino 20% of the member of the church does 80% of the work sinum to leba mi mayam adu gi saruk cham thokgi kun gatana sinum to gi saruk marphu mu ki thabak se loina mak tau ne and just look at them who kanana iha harau gani those 20% those 20% will be the most joyous people inside the church. Karigi thaja basing pulle thabuk suminare asoma sing mateng pange and then silup chakho na bidang wakal khalag dum leibane maram orakana silup chakar man silup chakho hangani isori wai ma pana kari ene ta pangsan be kari ene tausan be hauna ba naidana kar man sebok se moni karam ba missing sebok se ba yabale karam ba missing isori sing be yabale karam missing evangelism to bele hiram khudi mak singa se gi ma pana thawagi ama to oibagi lipuna du silup ta karam haina ai thaudan ngakani adu wakal khalakana thabak sube thaja ba sing aduna silup chakho purak ma adukki mati haragani adu watai kya active way daba dum tawni oi phare adu gi tabak talai mi sing adana kaya harau roi maram di sing gi tabang gang ni phajana yaw daba maram morkan actively involved or active na maram order gan the wari sanar pa matam da kan kari mu wakhala ma dum la ni ai na ngang bu kai ta ga dina thabak te ai yaw yaw na and then magi mana ngang bu wa do phajana tarak aroi hana khan belaba maram ma ngang ju ngang roi adun magi apa ma to roi adun he dum hen sawnang ai see negative feeling, negative thinking. Why? Not by being part of the fellowship, but by being far away from the fellowship. How Singlup to you, awaba matam the su, nungaiba matam the su, aduga humang matam the su, eat out the nok matam the hiram kudi moxing the Christa Buyanga, Christa Naxim, Makon, Naku, Nungshivan and Maram Oreganda. At a missing it has a biabagi matun natana. I hang a nangon, I give pipam talk, but target pai pim talk, devotion, adu matun, singlup, as the tabak sing, torum sing, naki, mingidamak, naki, matik mangaki, the mak eight and have a missing another. They will have more joy. Why? Why will they have more joy? Sino kita mag wakal kan sino kita mag pratna tawa sino kita mag tabak suba the yaw missing haiba hiram kita missing active or missing aduna kari kita mag why they are filled with more joy. Why? Because that person sees God working. That person sees his prayer being answered. That person sees people being conformed to the likeness of Christ through their discipleship. Kari kita mag harau is mana nijeba pratna to gi pauku mana phangba oi aduga atai thajaba sing aduna Christ gi saktam do on thok adusu maga bible pamina bagi maram maga like pamina bagi mapam. Why? He sees God's work, witness his power, and his grows his faith. Aduna atai duna di tira ki ga dum lain. So what is this exhortation? Jisu Khristada ki waita pa masung da tauba missing adu gi damakta de hena ina kumba hen galakni thawai romda ahen ba harau ba ahen ba mahising ahen ba thawai gi bor khuding maksing aduga maruena lengnai da basa. This is the exhortation that Christ is giving to his listeners. Mabu tai basing awa basing gi marakta aduga ningan na ba man lak matam da pungni asoma sing marak Christian hey wabu oba targas sona hotna bu oba targas aduga mapung phal nangi pusita leiba oiba tarsu ai gi wai se tar nak to kun maram oraganda harau badam hengena. You will have more joy, you will have more fruits, you will have more spiritual blessings, and you will have the sure hope of eternal life. Lomna da punsi gi aran kubam hiram khudimak sing do nahak soidana phangani. It is yours. Nangi nesiloni.
Ubra. Joy is not the absence of suffering. It is a presence of assurance even amidst suffering. What does that joy? What gives that joy? Jesus' word. Jisu Khristada wahi. Jisu Khristada wahi. How do we now say? Christian am oiba target chakot pa bi soy na oi pham thok pa mani. Adu bu chakot da rubi sing se. Jisu Khristada wahi adu munna taraga punsi ga chang yengaga Mahakki pangal da phongdokpire ta hotnari bising adu khotna. Growth is inevitable in Christian life, but it only holds true to those who pay close attention to Jesus' word. Why? Kari gidamak ta. Kari gidamak no haiba sing sa chakot dise. Ngasi numit na hagna nang mo na Khristada wahi tar sile. Even matam de Jesus Khristada wahi tar. Jesus Khristada wahi tar ka mahana tauna gidamak thabak ra hayak labag na tar matung dagi you and I cannot be neutral. I di asig gisor, I yet gisor, I oi gisor. No. Adu yaro. You have only two responses. Haiba in ba. Either your response is positive or negative. There is no such thing as neutral Christian. No. To be neutral is to still disobey Christ. I yet oi haiba missing do. I tokoma dum chumam tawsi haiba missing do. I Khristada wasu injero samaj ki wasu injero I na phayab tawsi haiba missing do. Still Jisu Khristada yathang innabasing. Not to vote is to vote against Christ. Again, not to vote is to vote against Christ. Khristada indabagi vote thadabado ai thadajaro haina haibedo Khristada mag vote thadabo chamane. Saint Augustine ko Esorgi thawol to nupa ko asumai hai. Christ is not valued at all unless he is valued above all. Kaino man sida haise. Khristada khwaidagi wang na thangat padu nagi punsida oidrabadi nagi punsida Khristada khwaidagi wang nate. He means nothing to you. Either Christ is your everything or he is your nothing. Khristada ngi pumna magla numang natabar. Adu ai ko ki marakta. Khristada thasda missing yaw oi batagadi. Nang na apabu wa paw da takre. Adu amungana so hang na nangon da haige. Nahak isorna mahak pu thona bi damang sembi khiben. Adu nahak pap taw mar morgan nahak Esorgi nungsibadagi amasung Esorgi mahomdang nahak labna le. Nahaki pap duna mar organ nahak phangba da matik chabdu Esorgi asawban in norok ne. Adu Khristada chai lising ni mang laktuna sibi khre. Humni subun mit hinga khre ma. Kari ko nahak mahak pu thazba oi batargadi. Nah kan dibi phangani mamdi Krista khak lambi achumba amasung hingba duni mahakakting Isor amasung mising gi marta sangana bi baduni asigi apabo wapa on hak ngasigi nimta tar adu Krista nang on haiba se tau amasung thajo kan mun han haiba wapa se tar ga thajda bo ba tar ga di nahak norok ta chatkani adu nang Krista bu thaj bo ba tar ga di nagi patik mun hon mo on lak bo ba tar ga di nahak bu kan bi gani. Now, yana hangi bo hang du amu khana akoi wakal tawse. Hak na hangi bo hang du karin. Yana ham. Wang du disin. Ai hak na Jisu gi wasing ase kayam lumna amasung cheksinna wakal tu hoge. How carefully do I pay attention to Jesus' word? That's a question that I started with. Karamana pigadu no have the higher. Now I want to end. Lotion ba pame. Wahang karin pa. With some heart-probing question. Ado haiba wahang de wakal to na. Ekoi marta maitilon khangdaba koi sum members ni member yaw maram oraga I English dum hanjaraka. Yana wahang de disin. Do I read my Bible regularly mainly to seek Christ and his command? I hak nungtigi chang naina Bible to Krista amasung Mahakki yathang khangna bagidamata pabra. And so, is my reading of the Bible mainly to seek Christ and to know him? Or is it just to accumulate knowledge and win arguments? I have na Bible pari bado Krista adu hena khangna nabugidamak tara natraga Bible gi losing yamna hengalaga mare yena bada aina ngamna nabugidamak tara. Om subadi.
ꯑꯩꯈꯣꯏꯅ verse 20가 2 ꯌꯦꯡꯕ ꯃꯇꯝꯗ Jisu Khristada ꯂꯣꯏꯅꯃꯛ ꯍꯥꯡꯗꯣꯛꯄꯤꯕꯒꯤ ꯃꯇꯥꯡ ꯍꯥꯏ ꯑꯗꯨꯒ ꯂꯣꯏꯅꯃꯛ ꯍꯥꯡꯗꯣꯛꯄꯤꯕꯗ ꯑꯩꯈꯣꯏꯅ ꯇꯥꯈ꯭ꯔꯕ ꯑꯗꯨꯒꯨꯝꯅ ꯃꯥꯅ ꯑꯅꯤꯔꯛ ꯁꯨꯅ ꯂꯥꯛꯄ ꯃꯇꯝꯗꯅꯦ In the light of Christ coming again, how does it affect I live my life here and now? Jisu Khristada ꯑꯅꯤꯔꯛ ꯁꯨꯅ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯍꯥꯏꯕꯗ ꯑꯩꯅ ꯈꯪꯅ ꯊꯥꯖꯕꯒ ꯂꯣꯏꯅꯅ ꯑꯗꯨ ꯊꯥꯖꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯍꯧꯖꯤꯛ ꯑꯩꯅ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯃ ꯑꯣꯏꯅ ꯏꯁꯣꯔꯒꯤ ꯃꯥꯡꯗ ꯑꯗꯨꯒ ꯃꯥꯒꯤ ꯃꯤꯁꯤꯡꯒꯤ ꯃꯥꯡꯗ ꯍꯤꯡꯕ ꯄꯨꯟꯁꯤ ꯑꯁꯦ ꯑꯁꯤꯗ ꯀꯔꯝ ꯍꯥꯏꯅ ꯃꯇꯦꯡ ꯑꯣꯏꯕꯒꯦ ꯑꯃꯔꯣꯝꯗ ꯍꯥꯏꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯁꯦ ꯃꯥꯏꯈꯨꯝ ꯑꯅꯤ ꯊꯣꯛꯄ ꯄꯨꯟꯁꯤꯔ ꯑꯣꯔ ꯏꯁꯣꯔꯒꯤ ꯃꯥꯡꯗ ꯑꯣꯏꯕꯗꯨ ꯃꯥꯒꯤ ꯃꯤꯁꯤꯡꯒꯤ ꯃꯥꯡꯗ ꯑꯣꯏꯕ ꯄꯨꯟꯁꯤꯔ ꯆꯔꯆꯅ ꯑꯃ ꯏꯃꯨꯡꯗꯅ ꯑꯃ ꯄꯨꯜꯄꯤꯠꯇꯅ ꯑꯃ ꯑꯗꯨꯒ ꯃꯆꯥꯁꯤꯡ ꯃꯥꯒꯤ ꯅꯨꯄꯤꯗꯅ ꯑꯃ ꯑꯣꯔ ꯏꯊꯟꯗ ꯀꯥꯗ ꯂꯩꯕꯗꯅ ꯑꯃ ꯃꯄꯥꯟ ꯊꯣꯛꯂꯛꯑꯗꯤ ꯚꯛꯇ ꯃꯄꯥꯟ ꯊꯣꯛꯂꯛꯑꯗꯤ ꯍꯦꯛꯇ ꯑꯁꯦꯡꯕꯗ ꯁꯨද්ධ ꯁꯦꯡꯕꯗ ꯐꯖꯅ ꯁꯦꯡꯉꯕ ꯃꯅꯨꯡ ꯆꯪꯈꯤꯕꯗꯒꯤꯗꯤ ꯄꯥꯞ ꯑꯃꯁꯨꯡ ꯇꯨꯀꯠꯆꯕ ꯑꯃꯁꯨꯡ ꯑꯃꯣꯠꯄ ꯊꯕꯛꯁꯤꯡ ꯂꯩ In the light of Christ coming again, how does it affect how I live my life before God and before men? ꯃꯔꯤꯁꯨꯕꯗꯗꯤ ꯑꯩꯍꯥꯛꯅ ꯇꯥꯔꯤꯕ ꯈ꯭ꯔꯤꯁꯇꯒꯤ ꯋꯥꯍꯩꯁꯤꯡ ꯕꯥꯏꯕꯜ ꯄꯥꯕꯒꯤ ꯃꯄꯥꯜꯅ ꯅꯩꯅꯕꯒꯤ ꯃꯄꯥꯜꯅ ꯕꯥꯏꯕꯜ ꯆꯠꯕꯤꯁꯤꯡꯗꯒꯤ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯃꯄꯥꯜꯅ ꯑꯗꯨꯒ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯋꯥꯄꯥꯎ ꯇꯥꯕꯒꯤ ꯃꯄꯥꯜꯅ ꯑꯩꯅ ꯇꯥꯈ꯭ꯔꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯃꯁꯨꯡ ꯇꯥꯔꯒ ꯑꯩꯅ ꯍꯣꯡꯒꯗꯧꯕꯅꯤ ꯑꯃꯁꯨꯡ ꯑꯩ ꯄꯨꯟꯁꯤꯗ ꯀꯥꯟꯅꯕ ꯐꯪꯉꯦ ꯍꯥꯏꯅ ꯈꯟꯈ꯭ꯔꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯣ ꯑꯩꯍꯥꯛꯅ ꯍꯞꯇꯥ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯍꯤꯡꯕ ꯃꯇꯝ ꯑꯗꯨꯗ ꯇꯥꯈ꯭ꯔꯕꯁꯤꯡ ꯑꯗꯨ ꯑꯩꯒꯤ ꯋꯥꯈꯜꯗ ꯂꯥꯛꯂꯒ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯑꯩ ꯄꯨꯟꯁꯤ ꯍꯤꯡꯅꯕ ꯍꯣꯠꯅꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩꯅ ꯇꯥꯈ꯭ꯔꯕꯁꯤꯡ ꯑꯗꯨ ꯋꯔship ꯂꯣꯏꯕ ꯃꯇꯝꯗ ꯑꯗꯨꯝ ꯂꯣꯏꯕ꯭ꯔꯥ Do the word of Christ I listen to by reading the Bible, preaching. Does all of those things come into my mind throughout the week when I live to act upon? Or does it not affect me at all? Does that end when I live from here? Do I seek to please God with my life and God alone? No other, not friends, not families, anyone. Do I seek to please God with my life through my obedience? ꯑꯩꯅ ꯍꯥꯏꯕ ꯏꯟꯕꯒꯤ ꯃꯄꯥꯟꯗ ꯏꯁꯣꯔ ꯈꯛꯇꯪꯕꯨ ꯄꯦꯜꯍꯟꯅꯕ ꯄꯨꯟꯁꯤ ꯍꯤꯡꯅꯕꯒꯤꯗꯃꯛꯇ ꯑꯩꯍꯥꯛ ꯍꯣꯠꯅꯔꯤꯕ꯭ꯔꯥ ꯍꯥꯏꯔꯤꯕ ꯋꯥꯍꯪꯁꯤꯡꯁꯦ ꯍꯪꯁꯦ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯗꯨꯒ ꯊꯥꯖꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯁꯤꯅꯤ ꯈ꯭ꯔꯤꯁꯇꯒꯤ ꯋꯥꯍꯩꯁꯤꯡ ꯑꯃꯁꯨꯡ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯇꯥꯈ꯭ꯔꯕ ꯑꯃꯁꯨꯡ ꯈꯪꯍꯟꯕꯤꯈ꯭ꯔꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨꯗ ꯆꯦꯛꯁꯤꯟꯅ ꯂꯨꯝꯅ ꯂꯧꯕꯒꯤ ꯃꯄꯥꯟꯗ ꯋꯥꯈꯜ ꯇꯧꯁꯤ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯃꯨꯟꯅ ꯇꯥꯒꯗꯧꯔꯤꯕ ꯈ꯭ꯔꯤꯁꯇ ꯑꯗꯨ ꯃꯍꯥꯛꯀꯤ ꯋꯥꯍꯩ ꯈꯛꯇꯪ ꯑꯩꯈꯣꯏꯅ ꯇꯥꯒꯗꯧꯕꯒꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯅꯪ ꯑꯃꯁꯨꯡ ꯑꯩꯒꯤ ꯄꯥꯞꯀꯤꯗꯃꯛꯇ ꯁꯤꯕꯤꯈꯤꯕꯅꯦ ꯃꯍꯥꯛꯅ ꯅꯪ ꯑꯃꯁꯨꯡ ꯑꯩꯉꯣꯟꯗ ꯑꯔꯥꯟꯈꯣꯝ ꯄꯤꯕꯤꯈꯤꯕꯅꯦ ꯂꯣꯝꯕ ꯅꯥꯏꯗꯕ ꯄꯨꯟꯁꯤ ꯄꯤꯕꯤꯈꯤꯕꯅꯦ ꯃꯍꯥꯛ ꯈꯛꯇꯪ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯅꯦ ꯃꯍꯥꯛ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯚꯨꯅꯦ ꯑꯗꯨꯒ ꯃꯍꯥꯛ ꯈꯛꯇꯪ ꯂꯣꯝꯕ ꯅꯥꯏꯗꯕ ꯄꯨꯟꯁꯤꯅꯤ ꯑꯗꯨꯒ ꯃꯍꯥꯛ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏꯅ ꯃꯍꯥꯛꯀꯤ ꯍꯥꯏꯕ ꯏꯟꯅꯕꯒꯤꯗꯃꯛꯇ ꯄꯥꯡꯒꯜ ꯄꯤꯕꯤꯅꯕ ꯂꯩꯔꯤꯕ ꯈ꯭ꯔꯤꯁꯇꯅꯤ ꯑꯗꯨꯅ ꯃꯥꯒꯤ ꯍꯥꯏꯕ ꯏꯟꯗꯅ ꯑꯩꯈꯣꯏ ꯀꯅꯥꯒꯤ ꯍꯥꯏꯕ ꯏꯟꯒꯗꯣꯏꯅꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯍꯥꯏꯕ ꯏꯟꯕꯒꯤ ꯄꯨꯟꯁꯤꯗꯨ ꯍꯤꯡꯅꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯕꯨ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏ ꯃꯍꯥꯛꯄꯨ ꯊꯤꯁꯤ ꯈ꯭ꯔꯤꯁ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯑꯅꯤꯡꯕꯗꯨꯕꯨ ꯊꯤꯁꯤ ꯃꯥꯒꯤ ꯋꯥꯍꯩ ꯄꯥꯕ ꯃꯇꯝꯗ ꯂꯥꯏꯔꯤꯛꯁꯤꯡ ꯄꯥꯃꯤꯟꯅꯕ ꯃꯇꯝꯗ ꯕꯥꯏꯕꯜ ꯄꯥꯕ ꯃꯇꯝꯗ ꯋꯥꯄꯥꯎꯁꯤꯡ ꯇꯥꯕ ꯃꯇꯝꯗ ꯃꯔꯝꯗꯤ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯃꯍꯥꯛꯄꯨ ꯊꯤꯖꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯀꯤ ꯋꯥꯁꯛꯄ ꯂꯩ ꯑꯩꯈꯣꯏꯅ ꯃꯍꯥꯛ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯋꯥꯁꯛꯄꯗꯣ ꯑꯁꯤꯅꯤ ꯍꯦꯟꯅ ꯂꯩꯕ ꯃꯍꯥꯛ ꯑꯗꯨꯗ ꯍꯦꯟꯅ ꯄꯤꯕꯤꯒꯅꯤ ꯑꯗꯨꯅ ꯊꯥꯖꯕꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯈ꯭ꯔꯤꯁꯇꯅ ꯍꯥꯏꯈ꯭ꯔꯕ ꯑꯗꯨꯒꯨꯝꯅ ꯈ꯭ꯔꯤꯁꯇꯒꯤ ꯋꯥꯍꯩ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯅꯨꯡꯗ ꯌꯥꯊꯪ ꯑꯃꯒ ꯂꯣꯏꯅꯅ ꯂꯣꯏꯁꯤꯟꯁꯤ ꯑꯗꯨ ꯀꯔꯤꯅꯣ ꯅꯈꯣꯏꯅ ꯇꯥꯕ ꯑꯗꯨ ꯆꯦꯛꯁꯤꯜꯂꯨ Pay close attention to what you hear. Pratana tausi. Ipa Isor. ꯑꯩꯈꯣꯏꯗ ꯈ꯭ꯔꯤꯁꯇꯒꯤ ꯃꯄꯥꯜꯅ ꯄ꯭ꯔꯚꯨ ꯈ꯭ꯔꯤꯁꯇꯅ ꯉꯥꯡꯕꯤꯔꯤ ꯈ꯭ꯔꯤꯁꯇꯅ ꯍꯥꯏꯕꯤꯔꯤ ꯈ꯭ꯔꯤꯁꯇꯅ ꯇꯝꯕꯤꯔꯤ ꯈꯨꯗꯤꯡꯃꯛꯁꯤꯡꯁꯦ ꯑꯩꯈꯣꯏꯗ ꯇꯥꯛꯄꯤꯕꯒꯤ ꯃꯄꯥꯟ ꯄ꯭ꯔꯚꯨ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯁꯤꯅ ꯃꯥꯒꯤ ꯋꯥꯍꯩ ꯑꯗු ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯊꯧꯑꯣꯏꯗꯕ ꯈ꯭ꯔꯤꯁꯇꯒꯤ ꯋꯥꯍꯩꯗꯒꯤ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯒꯤ ꯏꯍꯨꯜꯅ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯕ ꯑꯗꯨꯒ ꯊꯥꯖꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯅꯍꯥꯛꯀꯤ ꯋꯥꯍꯩꯒꯤ ꯃꯄꯥꯟ ꯍꯥꯏꯔꯛꯄ ꯑꯗꯨꯗꯒꯤ ꯑꯩꯒꯤ ꯑꯄꯥꯝꯕꯗꯨꯅ ꯍꯦꯟꯅ ꯋꯥꯡꯍꯟꯈꯤꯕ ꯃꯇꯝꯁꯤꯡ ꯑꯗꯨ ꯏꯄꯥ ꯑꯩꯈꯣꯏꯒꯤ ꯃꯤꯠꯃꯥꯡꯗ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯂꯦ ꯄ꯭ꯔꯚꯨ ꯑꯩꯒꯤ ꯊꯃꯣꯏꯗ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯂꯦ ꯄ꯭ꯔꯚꯨ ꯑꯩꯈꯣꯏꯒꯤ ꯑꯃꯁꯨꯡ ꯑꯩꯍꯥꯛꯀꯤ ꯑꯄꯪꯕꯁꯤꯡ ꯑꯃꯁꯨꯡ ꯄꯥꯞꯁꯤꯡ ꯀꯣꯛꯄꯤ ꯄ꯭ꯔꯚꯨ ꯏꯁꯣꯔ ꯑꯩꯈꯣꯏ ꯅꯍꯥꯛꯄꯨ ꯊꯤꯖꯕꯒꯤ ꯃꯄꯥꯜꯅ ꯅꯉꯣꯟꯗ ꯍꯦꯟꯅ ꯆꯥꯎꯈꯠꯆꯕ ꯅꯆꯥꯁꯤꯡ ꯑꯣꯏꯖꯕ ꯄꯥꯝꯖꯩ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ
ꯑꯩꯈꯣꯏꯅ ꯅꯍꯥꯛꯀꯤ ꯋꯥꯍꯩꯗꯨꯕꯨ ꯇꯥꯖꯅꯕꯒꯤꯗꯃꯛ ꯑꯃꯁꯨꯡ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯄꯨꯟꯁꯤ ꯍꯤꯡꯖꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯗ ꯄꯥꯡꯒꯜ ꯄꯤꯅꯕꯤꯌꯨ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯁꯦꯜ ꯑꯃꯒ ꯑꯃꯒ ꯃꯇꯦꯡ ꯄꯥꯡꯅꯖꯕꯗ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯈ꯭ꯔꯤꯁꯇ ꯅꯍꯥꯛꯀꯤ ꯊꯧꯖꯥꯜꯅ ꯊꯟꯕ ꯄꯥꯡꯒꯜꯅ ꯊꯟꯕ ꯋꯥꯍꯩ ꯑꯗꯨ ꯇꯥꯖꯅꯕꯒꯤꯗꯃꯛꯇ ꯅꯍꯥꯛꯀꯤ ꯋꯥꯍꯩ ꯆꯥꯡ ꯅꯥꯏꯅ ꯄꯥꯕ ꯅꯍꯥꯛꯀꯤ ꯁꯟꯗꯣꯛꯄ ꯋꯥꯄꯥꯎ ꯈꯨꯗꯤꯡꯃꯛ ꯊꯥꯖꯅ ꯆꯦꯛꯁꯤꯟꯅ ꯇꯥꯅꯤꯡꯅ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯕꯁꯤ ꯑꯃꯁꯨꯡ ꯄꯨꯟꯁꯤꯒ ꯆꯥꯡ ꯌꯦꯡꯖꯗꯨꯅ ꯄꯨꯛꯅꯤꯡ ꯍꯣꯡꯕ ꯗꯔꯀꯥꯔ ꯂꯩꯕ ꯈꯨꯗꯤꯡꯃꯛꯁꯨ ꯅꯍꯥꯛꯀꯤ ꯄꯥꯡꯒꯜꯗ ꯑꯃꯁꯨꯡ ꯊꯥꯗꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯃꯇꯦꯡꯒꯤ ꯃꯄꯥꯟꯅ ꯄꯨꯛꯅꯤꯡ ꯍꯣꯡꯖꯕ ꯅꯆꯥꯁꯤꯡ ꯑꯣꯏꯖꯕꯗ ꯑꯩꯈꯣꯏꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤꯒꯤ ꯃꯄꯥꯟ ꯅꯍꯥꯛꯅ ꯑꯩꯈꯣꯏꯗ ꯎꯠꯄꯤꯒꯗꯧꯔꯤꯕ ꯃꯇꯤꯛ ꯃꯉꯥꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯐꯪꯗ꯭ꯔꯤꯕ ꯃꯇꯝ ꯑꯗꯨ ꯐꯥꯎꯕ ꯅꯍꯥꯛꯀꯤ ꯊꯥꯖꯕ ꯌꯥꯕ ꯅꯅꯥꯏ ꯑꯃ ꯑꯣꯏꯅ ꯅꯍꯥꯛꯀꯤ ꯃꯥꯡꯗ ꯂꯦꯞꯆꯕꯒꯤ ꯄꯨꯟꯁꯤ ꯑꯗꯨꯗ ꯑꯩꯈꯣꯏꯕꯨ ꯍꯦꯟꯅ ꯍꯦꯟꯅ ꯆꯥꯎꯈꯠꯍꯟꯕꯤꯌꯨ ꯄ꯭ꯔꯚꯨ ꯑꯩꯈꯣꯏꯕꯨ ꯊꯋꯥꯏꯒꯤ ꯑꯣꯏꯕ ꯍꯤꯔꯝꯁꯤꯡꯗ ꯍꯦꯟꯅ ꯏꯅꯥꯛ ꯈꯨꯟꯕꯁꯤꯡ ꯑꯣꯏꯍꯟꯕꯤꯌꯨ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯆꯔꯥ ꯅꯥꯝꯕ ꯆꯥꯔꯕꯁꯨ ꯑꯗꯨꯒ ꯃꯤꯁꯤꯡꯅ ꯃꯤꯠ ꯍꯥꯟꯅꯗ꯭ꯔꯕꯁꯨ ꯏꯄꯥ ꯑꯩꯈꯣꯏ ꯀꯔꯤꯁꯨ ꯈꯟꯗꯦ ꯑꯩꯈꯣꯏꯕు ꯊꯋꯥꯏꯗ ꯏꯅꯥꯛ ꯈꯨꯟꯕꯁꯤꯡ ꯑꯣꯏꯍꯟꯕꯤꯌꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤꯗꯃꯛ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯒꯤꯗꯃꯛ ꯈꯨꯗꯤꯡꯃꯛꯁꯤꯡꯁꯤꯒꯤ ꯃꯄꯥꯟ ꯅꯍꯥꯛꯀꯤꯅ ꯋꯥꯡꯁꯅꯨ ꯑꯩꯈꯣꯏꯅ ꯅꯦꯝꯁꯅꯨ ꯑꯩꯍꯥꯛꯀꯤꯅ ꯅꯦꯝꯁꯅꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡ ꯅꯤꯖꯔꯤꯕꯅꯤ ꯑꯥꯃꯦꯟ